ꯉꯔꯥꯡꯒꯤ ꯃꯈꯥ ꯍꯧꯖꯔꯒꯦꯀꯣ ꯃꯅꯤꯄꯨꯔꯤ ꯑꯣꯞꯁꯅꯦꯜ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯅ ꯏꯕ ꯋꯥꯔꯦꯡ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯑꯃꯁꯨꯡ ꯃꯍꯥꯀꯥꯕ꯭ꯌ ꯀꯣ ꯁꯤꯒꯤ ꯉꯔꯥꯡ ꯄꯦꯔꯥꯒ꯭ꯔꯥꯐ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯇꯧꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯃꯉꯥ ꯇꯧꯈ꯭ꯔꯦ ꯄꯦꯔꯥꯒ꯭ꯔꯥꯐ ꯃꯉꯥ ꯀꯣ ꯌꯊꯥ ꯙꯔꯃ ꯇꯊꯥ ꯖय ꯍꯥꯏꯕꯁꯤꯐꯥꯎ ꯇꯧꯈ꯭ꯔꯦꯕꯀꯣ ꯉꯔꯥꯡꯒꯤꯗꯣ ꯍꯥꯏꯐꯦꯠ ꯔꯤꯚꯤꯖꯟ ꯄꯤꯔꯕꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯍꯪꯕꯒꯤ ꯃꯇꯥꯡ ꯀꯣꯏꯁꯟ ꯀꯌꯥ ꯍꯪꯉꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡ ꯀꯣꯏꯁꯟꯁꯤ ꯌꯥꯝ ꯍꯪꯉꯤꯀꯣ ꯁꯤꯗꯩꯁꯤꯗꯒꯤ ꯁꯤꯗꯩꯗ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯆꯪꯍꯜꯂꯤꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯋꯥꯔꯦꯡꯁꯤꯗꯒꯤ ꯀꯣꯏꯁꯟ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯔꯤꯕꯀꯣ ꯑꯗꯨꯗꯨꯅ ꯁꯤꯗ ꯃꯇꯝ ꯈꯔ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯨꯝꯕ ꯆꯪꯍꯟꯒꯦꯕꯀꯣ ꯚꯤꯗꯤꯑꯣ ꯑꯍꯨꯝꯒꯨꯝꯕ ꯍꯌꯦꯡꯗꯨꯅ ꯀꯣꯏꯁꯟ ꯑꯟꯁꯔ ꯉꯁꯤꯅ ꯁꯤ ꯄꯥꯕꯁꯦ ꯂꯣꯏꯊꯣꯛꯑꯁꯤ ꯉꯔꯥꯡ ꯑꯩꯅ ꯔꯁꯀꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯈ꯭ꯔꯦꯀꯣ ꯔꯁꯀꯤ ꯃꯇꯥꯡꯗ ꯁꯤꯒꯤ ꯔꯁꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯌꯥꯎꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯝ ꯃꯦꯟꯁꯟꯕꯨꯗꯤ ꯈꯔ ꯇꯧꯕꯅꯦ ꯑꯏꯕꯁꯤꯅꯀꯣ ꯑꯏꯕ ꯆꯥꯎꯕꯅ ꯈꯔꯗꯤ ꯃꯦꯟꯁꯟꯕꯨꯗꯤ ꯈꯔ ꯇꯧꯕꯅꯦ ꯐꯥꯔꯁ ꯄꯦꯔꯥꯗ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯗ ꯌꯥꯎꯔꯤꯕ ꯁꯨꯔ ꯀꯔꯤ ꯀꯔꯥꯒꯤ ꯃꯇꯥꯡꯗ ꯑꯗꯒꯤ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯃꯤꯅ ꯀꯥꯎꯅꯗ꯭ꯔꯤꯒꯤꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯋꯥꯔꯤꯁꯦ ꯇꯥꯅꯤꯡꯉꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯀꯣ ꯑꯗꯒꯤ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯀꯅꯥꯒ ꯀꯝꯄꯤꯌꯔ ꯇꯧꯏ ꯈꯝꯅꯨꯁꯦꯀꯅꯥꯒ ꯀꯝꯄꯤꯌꯔ ꯇꯧꯏ ꯀꯣ ꯑꯗꯒꯤ ꯊꯣꯡꯂꯦꯟꯅ ꯀꯅꯥꯒ ꯀꯝꯄꯤꯌꯔ ꯇꯧꯏ ꯕꯤꯁꯃ ꯅꯣꯡꯊꯣꯟꯅ ꯀꯅꯥꯒ ꯇꯧꯏ ꯗ꯭ꯔꯣꯟ ꯈꯝꯕꯅ ꯌꯨꯙꯤꯁꯊꯤꯔꯒꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯏ ꯚꯤꯝꯒꯁꯨ ꯑꯔꯖꯨꯟꯒꯁꯨ ꯅꯣꯀꯨꯜꯒꯁꯨ ꯁꯣꯍꯗꯦꯕꯒꯁꯨ ꯀꯣ ꯑꯗꯣ ꯀꯝꯄꯤꯌꯔ ꯇꯧꯔꯤꯕ ꯀꯔꯦꯛꯇꯔꯁꯤꯡꯗꯣ ꯀꯔꯤꯅꯣ ꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯄꯦꯔꯥ ꯅꯝꯕꯔ 3ꯗ ꯐꯩꯔꯣꯏꯆꯥꯝꯕ ꯊꯣꯡꯂꯦꯟ ꯕꯤꯁꯃ ꯗ꯭ꯔꯣꯟ ꯀꯣ ꯅꯣꯡꯊꯣꯝꯕ ꯒꯨꯔꯨꯅꯟꯗꯟ ꯃꯣꯏꯒ ꯐꯩꯔꯣꯏꯆꯥꯝꯕ ꯍꯥꯏꯁꯦ ꯀꯩꯅꯣꯗꯨ ꯑꯩ ꯉꯔꯥꯡꯁꯨ ꯍꯥꯏꯈ꯭ꯔꯦ ꯊꯣꯏꯅꯨꯗ ꯂꯨꯍꯣꯡꯒꯗꯣꯏꯕ ꯊꯣꯡꯂꯦꯟꯒꯤ ꯃꯖꯥꯏꯕꯨꯡꯉꯣꯅꯤꯀꯣ ꯑꯗꯒꯤ ꯏꯕꯨꯙꯧ ꯊꯥꯡꯆꯤꯡ ꯀꯣꯏꯔꯦꯜꯂꯥꯏ ꯃꯇꯝꯗꯨꯒꯤ ꯊꯥꯡꯆꯤꯡ ꯂꯥꯏ ꯍꯔꯥꯎꯕ ꯊꯥꯡꯆꯤꯡꯒꯤ ꯂꯥꯏꯁꯦ ꯏꯕꯨꯙꯧ ꯊꯥꯡꯆꯤꯡꯁꯦ ꯑꯁꯤꯁꯤꯒ ꯀ꯭ꯔꯤꯁꯅꯒ ꯆꯥꯡꯗꯝꯅꯔꯦꯀꯣ ꯈꯣꯏꯔꯦꯟ ꯇꯥꯛꯄꯅ ꯀꯨꯔꯨꯈꯦꯇ꯭ꯔꯒ ꯆꯥꯡꯗꯝꯅꯔꯦ ꯈꯨꯃꯟ ꯃꯣꯏꯔꯥꯡ ꯄ꯭ꯔꯖꯥꯁꯤꯡꯗꯨꯅ ꯂꯥꯏꯌꯥꯝ ꯀꯨꯔꯨꯈꯦꯇ꯭ꯔꯒꯤ ꯂꯟꯖꯥꯎ ꯌꯦꯡꯂꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡꯗꯣ ꯅꯠꯇꯦ ꯂꯥꯏꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯒ ꯆꯥꯡꯗꯝꯅꯔꯦꯕꯀꯣ ꯑꯗꯨꯒ ꯙꯔꯃꯅ ꯂꯥꯁꯇ ꯃꯥꯏ ꯄꯥꯛꯏꯒ ꯍꯥꯏꯕꯁꯤꯁꯨ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯋꯥꯕꯗꯤ ꯑꯅꯤꯃꯛꯇ ꯂꯣꯏ ꯊꯦꯡꯅꯔꯤꯅꯤ ꯂꯥꯏꯛ ꯚꯤꯝꯁꯨ ꯅꯠꯇꯦ ꯄꯥꯟꯗꯝ ꯀꯥꯡꯕꯨꯁꯨ ꯀꯩ ꯍꯥꯏꯅꯤ ꯆꯥ ꯁꯪ ꯃꯩ ꯊꯥꯗꯅ ꯑꯗꯒꯤ ꯕꯣꯟꯗ ꯀꯣꯏꯗꯅ ꯆꯍꯤ 10 ꯕꯣꯟ ꯀꯣꯏ ꯆꯍꯤ ꯑꯃ ꯂꯣꯠꯇꯅ ꯑꯗꯒꯤ ꯀꯩꯅꯣ ꯃꯥꯒꯤ ꯃꯔꯩꯕꯥꯛ ꯃꯨꯟꯕꯤꯗꯅ ꯑꯗꯒꯤ ꯀꯔꯤ ꯁꯇ꯭ꯔꯪ ꯅꯠꯇꯦ ꯀꯔꯤ ꯑꯃ ꯆꯧꯕꯣꯔ ꯁꯥꯟꯅꯕꯗ ꯂꯩꯕꯥꯛꯁꯦ ꯂꯣꯏ ꯃꯨꯟꯍꯧꯗꯅ ꯈꯣꯠꯇꯅ ꯑꯃꯨꯛ ꯋꯥꯅꯒ ꯀꯣꯏꯆꯠ ꯆꯠꯂꯨꯔꯀꯥꯟꯗ ꯂꯥꯁꯇ ꯂꯥꯟ ꯊꯦꯡꯅꯔꯦ ꯂꯥꯟꯗꯣ ꯉꯝꯃꯦ ꯑꯗꯨꯗꯨꯒ ꯃꯥꯏ ꯄꯥꯛꯑꯦ ꯙꯔꯃꯅ ꯂꯥꯁꯇ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕꯁꯨ ꯄ꯭ꯔꯨꯞ ꯇꯧꯔꯦ ꯆꯞ ꯃꯥꯟꯅꯩꯀꯣ ꯈꯝꯕꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯈꯝꯕꯁꯨ ꯂꯝꯖꯦꯟ ꯆꯦꯜꯂꯦ ꯀꯣ ꯑꯗꯒꯤ ꯃꯨꯛꯅꯥꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯃꯨꯛꯅꯥ ꯁꯥꯟꯅꯔꯦ ꯑꯗꯒꯤ ꯑꯋꯥꯐꯝꯗꯁꯨꯅꯤ ꯃꯥꯅ ꯇꯥꯔꯤꯁꯦ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯆꯠꯂꯦ ꯑꯩꯈꯣꯏꯒꯤ ꯇꯦꯟ ꯀꯥꯞꯄꯒꯤ ꯑꯃ ꯆꯠꯄꯅꯦꯕꯀꯣ ꯇꯦꯟ ꯀꯥꯞꯄꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯨꯕ ꯌꯨꯕ꯭ꯔꯥꯖꯅ ꯌꯥꯝꯅ ꯁꯥꯎꯈꯤꯕ ꯇꯥꯡꯀꯛ ꯑꯃꯈꯛ ꯌꯥꯎꯋꯦꯕ ꯃꯣꯏꯔꯥꯡ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯁꯤꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯎꯀꯥꯏ ꯀꯥꯞꯄ ꯍꯥꯏꯅꯀꯣ ꯑꯃ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯗꯤ ꯇꯥꯡꯀꯛ ꯑꯃ ꯌꯥꯎꯋꯦꯕ ꯎꯀꯥꯏ ꯀꯥꯞꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯀꯥꯏ ꯀꯥꯞꯄ ꯆꯠꯄꯁꯤꯗ ꯈꯝꯕꯁꯤꯅ ꯇꯁꯦꯡꯕꯒꯤꯗꯤ ꯊꯣꯏꯕꯤꯅ ꯁꯣꯏꯕꯅꯦꯕꯀꯣ ꯊꯣꯏꯕꯤꯅ ꯑꯗꯨꯗꯒꯤ ꯈꯝꯕꯒꯤ ꯍꯥꯏꯗꯤ ꯈꯝꯕꯒꯤ ꯋꯥꯕꯁꯦ ꯈꯔ ꯁꯨꯝ ꯍꯧꯔꯛꯇꯣꯏꯅꯦꯕ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯋꯥꯔꯦꯀꯣ ꯃꯥꯁꯦ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯑꯗꯒꯤ ꯈꯝꯅꯨꯅꯁꯨ ꯃꯥꯁꯦ ꯃꯄꯥꯟꯗ ꯊꯣꯛꯍꯟꯗꯕ ꯍꯥꯏꯗꯤ ꯈꯝꯅꯨꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯤꯁꯨ
nongban hoina thiebu khangmadaginibuko adagi lamjen chembagi adugi adagi ma'am am torokpa matamda adagi mo ukai kapa haisida akoigi ukai kapa sida satpasida setnaba chingkhuba jubra sina phi amakak thirakpa thoibi sina phi amakak saba phi sarise kanozina mapasina uthokraba chingkhuba sina aduduga mapasina asmadu phido pame ai kano tawba ukai kapa sapada ai adudu litke adudu setke na haiba adaida सेलोनदी आथोख्रब थोइबिजना अदुगा थोइबिजना आई सिदी आई खम्बद सेना आईदी खम्बद पीनबा कनोनी फीनी ना हारगा खम्बद लोना पिथोख्रब अदुगा लोना खम्बद का मी अमद योन थोख्रे हारब मसानु पीजे कनानो न सुम्मे मसानु पी थोइबिजे कनानो न सुम्मे ऐसे खंग्रब माना कनागुमनो मा आईदी मसानु पीसबु आईदी फत्ता लौसिंग तौरगा कनो तौरीसे ना माना फीदो लैबा मीजे थिरकपने फीदो लैबा मीजे थिरकपसिदा खम्बजना सेटला लैरमनेबको उकाई कापा सत्पसिदा अदुदा खम्बना सेटला लैरमदगी नंगना ओइरे आईगी इसाबु नंगना ओइरे कनो तौबा आईगी इसाबु सुम्मीजे नंगना ओइरे ना मंगोना सावना तेना कापने तेन खम्बसे पानवन कापा खम्बसे पान देबको इबदौ थांजिना कल्लेबको अदुमाइन तौदना हाइजिंग पुरकपदसु हाइजिंग काबा आइना तौबा मतमदसु खम्बसे दुम आइदि अवा फमदना निमान तारिसे अदगी तोरबुंग सा तान चपदसु कयानी चिंखुबना आइदि मादु समू मनाक्ता लोना चललगा थम्बदोको अतैना तोंहल्लगा माना नाकंददा चलला दुम थम्बा चिंखुबजना को लाकना भाई तारे को समू को विचार दुदसु माजे कनोदा समू मखो कनोदा कीरगा करी मोगी लम कनोदा मार्केट अम लैदाने अखोगी अदुदैदा सोरो सिंगे का हाइदोनिबको ई नाइ तारगा अदगी फना कोइना लाइकटनादना तौरे खोले अदुमाइना खम्बजे दुम वारगा लाइनिबको अदु लास्ट कदवे धर्म आइदि माय मसादुदा करी अचुम्ब चटपा हाइबा पोचिमा दुम लैग्रेमिना लास्ट दि कई दो हातपा ngame ko dharma gi changeng achobada hatpa ngame kaido aduga mado mai thoibisu phange kadoba aduga kainosu phange ba aidi pham achobusu phange ba aduna admaina khoigi achu dharma na mai pae abdungara haigere ko aidi dharma na mai pae to kari sidai do yatha यथा धर्म तथा जय का से हागरे नेक्स्ट पैराग्राफ तरुक सुबदमु पारागे लान हौबगी मरु ओइबा मरम सु थांगै सेंबसु मदुनी अदुमकना जाति कुटुंबा गी मथक्ता जाति कुटुंबा हाइबदी मागी फैमिली मेंबर नि को लान हौबगी मरु ओइबा मरम दु थांगै सेंबदु मदुनी अदुमकना जाति कुटुंबगी मथक्ता खुलाई पायु हाइबा याद्रबदा धनंजयबु साथी ओइबा भगवान न इनसिनबनी कृष्ण ना अर्जुन द लान तौनी सिनबदो दुनिको लान तो अर्जुन से जाति कुटुंब हाइसे मागी फैमिली मेंबर हाइदि मा थिंग दुई म्यूजिक जे लोइना माई मपू को बिस्म यारे मागी ओजा गुरु द्रोणाचार्य यारे अदगी निथौ मयाम मागी ममानब मरि मयाम मागी इनेमी दे यारे दैदा खुलाई जे पाइखलो यादबनी दैदा कनोना कृष्ण ना खुलाई पाइखलो जन्मनेबको धर्म कीरब खम्बबु इबदौ थांजिंगना खोरेन ताकता ताना पुबनी को हाइदि कई फावर चोना चप्पा मतमजदा खोगी कइनोजे कीदोइनेबको हाइदि खम्बजे कीदोइनेबो को कीबा मीनिंग हाइदि कीबा अमरोमदा सु अमु नोंबान मागी ममानब नोंबानजे सिसु हाइदि सिगी मताना नोंबान जिसु कइना कईगा थेंनबसे नोंबानजे अदुम ओइदोइनेबा को अदु नोंबानजे खम्बना कंदोइनेबा कईगी मथ्यातगी को अदु आइदि अदुदसु कई हाइनी
ꯈꯝꯕꯁꯦ ꯂꯝꯕꯦꯜ ꯂꯝꯃꯥꯡꯅꯕ ꯃꯇꯝꯁꯤꯗ ꯀꯩꯅꯣꯁꯤꯅ ꯍꯥꯏꯗꯤ ꯀꯟꯗꯣꯏꯅꯦꯕꯀꯣ ꯃꯣꯏꯒꯤ ꯀꯔꯤ 이부도 탕징나 어떻게 ධර්මꯒꯤ ꯃꯌꯦꯡ ꯇꯥꯔꯛꯂꯕ ꯀꯥꯟꯗ ꯚꯒꯋꯥꯟ ꯁꯥꯟꯇꯕꯥꯃꯤ ꯌꯨꯒꯦ ꯌꯨꯒꯦ ꯍꯥꯏꯔꯤꯕ ꯑꯗꯨꯅꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯁꯛ ꯎꯕ ꯀꯨꯔꯨꯈꯦꯇ꯭ꯔ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯠꯃꯥ ꯔꯨꯄꯤ ꯚꯒꯋꯥꯟ ꯁꯥꯔꯊꯤ ꯑꯣꯏꯔꯗꯨꯅ ꯄꯥꯟꯗꯕꯒꯤ ꯃꯁꯛ ꯑꯣꯏꯕ ꯏꯟꯗ꯭ꯔꯤꯌꯥ ꯃꯉꯥ ꯑꯁꯤꯅ ꯃꯄꯥꯟꯒꯤ ꯌꯦꯛꯅꯕ ꯆꯥꯃꯒ ꯂꯥꯟꯊꯦꯡꯅꯔꯤ ꯑꯆꯨꯝꯕ ꯙꯔꯃꯗ ꯆꯠꯅꯕ ꯂꯥꯛꯅꯔꯤ ꯂꯥꯟ ꯑꯁꯤ ꯊꯥꯡꯒꯩ ꯁꯦꯡꯅ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯅ ꯆꯠꯅꯕꯤ ꯋꯥꯍꯩꯗ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯈꯝꯕ ꯑꯃꯁꯨꯡ ꯄꯥꯟꯗꯝꯒꯤ ꯇꯁꯦꯡꯕ ꯑꯇꯇꯥꯏ ꯍꯥꯏꯕꯗꯨ ꯊꯣꯛꯂꯕꯅꯤ ꯃꯤꯇꯩ ꯋꯥꯍꯩꯗ ꯃꯇꯨ ꯃꯆꯥ ꯂꯧꯔꯤ ꯌꯨꯝꯐꯝ ꯀꯥ ꯍꯥꯏꯕꯗꯨ ꯊꯣꯛꯂꯕꯅꯤ ꯄꯥꯟꯗꯝꯒꯤ ꯂꯧꯔꯤ ꯌꯨꯝꯐꯝ ꯁꯣꯛꯈꯤ ꯈꯝꯕꯒꯤ ꯃꯇꯨ ꯃꯆꯥ ꯀꯥ ꯁꯣꯛꯈꯤ ꯄꯥꯟꯗꯝꯒꯤ ꯃꯤꯍꯧꯕꯅ ꯁꯨꯝꯂꯕ ꯏꯟꯗ꯭ꯔꯄ꯭ꯔꯁꯊ ꯈꯝꯕꯒꯤꯅ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤ ꯄꯥꯟꯗꯞꯅ ꯑꯄꯥꯝꯕ ꯊꯥꯗꯣꯛꯄ ꯉꯝꯂꯕꯁꯨ ꯏꯟꯗ꯭ꯔꯄ꯭ꯔꯁꯊꯗꯤ ꯄꯥꯟꯗꯞꯄꯨ ꯄꯥꯝꯃꯤ ꯈꯝꯕꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯤꯍꯧꯕ ꯊꯥꯗꯣꯛꯄ ꯉꯝꯂꯕꯁꯨ ꯃꯖꯥꯏꯕꯦꯝꯃꯅ ꯈꯝꯕꯕꯨ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯑꯗꯨꯅ ꯑꯆꯨꯝꯕ ꯃꯔꯝꯒꯤꯗꯃꯛ ꯂꯥꯟ ꯇꯧꯕ ꯇꯥꯈꯤ ꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯁꯤꯗꯩꯗ ꯁꯠꯇꯕꯃꯤ ꯌꯨꯒꯦ ꯌꯨꯒꯦꯅ ꯍꯥꯏꯔꯤꯁꯦꯀꯣ I am born from S to S ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯁꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯣꯛꯂꯩ ꯃꯤꯅꯤꯡꯗꯤ ꯀ꯭ꯔꯤꯁꯅꯁꯦ ꯃꯄꯣꯛ ꯃꯌꯥꯝ ꯑꯃ ꯄꯣꯛꯑꯀꯥꯟꯗ ꯀꯔꯤꯒꯨꯝꯕ ꯃꯥ ꯍꯥꯏꯁꯦꯀꯣ ꯀ꯭ꯔꯤꯁꯅꯁꯤꯅ ꯀ꯭ꯔꯤꯁꯅꯁꯤꯅ ꯍꯥꯏꯔꯤꯁꯦ ꯁꯤ ꯀ꯭ꯔꯤꯁꯅꯅ ꯍꯥꯏꯕꯅꯦꯕꯀꯣ ꯁꯠꯇꯕꯃꯤ ꯌꯨꯒꯦ ꯌꯨꯒꯦ ꯍꯥꯏꯁꯦ ꯁꯤꯁꯦ ꯃꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯅ ꯋꯥꯔꯛꯑꯕ ꯃꯇꯝ ꯀꯩꯅꯣ ꯍꯥꯏꯗꯤ ꯙꯔꯃꯁꯦ ꯃꯥꯏꯊꯤꯒꯗꯕ ꯃꯇꯝꯁꯤꯗ ꯀ꯭ꯔꯤꯁꯅꯁꯦ ꯃꯄꯣꯛ ꯑꯃ ꯄꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯐꯠꯇꯕ ꯃꯤ ꯍꯥꯏꯗꯤ ꯙꯔꯃ ꯂꯩꯇꯕ ꯑꯙꯔꯃꯁꯦ ꯃꯥꯅ ꯍꯥꯠꯇꯣꯛꯀꯗꯣꯏꯅꯦꯕ ꯖꯁ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯔꯥꯝꯒꯤ ꯃꯇꯝꯗꯁꯨ ꯔꯥꯕꯣꯟꯁꯦ ꯍꯥꯠꯇꯣꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯀꯔꯤ ꯀ꯭ꯔꯤꯁꯅꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯔꯤꯁꯅ ꯑꯣꯏꯅ ꯄꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯀꯔꯤ ꯀꯩꯅꯣꯁꯦ ꯍꯥꯠꯇꯣꯛꯏꯁꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯃ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯍꯥꯠꯇꯣꯛꯏꯗꯨꯅꯦꯕꯀꯣ ꯑꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯍꯟꯖꯟ ꯍꯟꯖꯟꯅ ꯃꯥꯁꯦ ꯄꯣꯛꯂꯛꯑꯒ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯃꯥꯡꯍꯜꯂꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯗ ꯍꯥꯏꯔꯤꯗꯣ ꯁꯠꯇꯕꯃꯤ ꯌꯨꯒꯦ ꯌꯨꯒꯦ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯨ ꯄꯨꯔꯥ ꯄꯨꯂꯞ ꯄꯨꯟꯅ ꯄꯥꯁꯜꯂꯛꯑ ꯃꯇꯝꯗꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯀ꯭ꯔꯤꯁꯅꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯔꯨꯈꯦꯇ꯭ꯔꯒꯤ ꯂꯥꯟꯐꯝꯗ ꯑꯔꯖꯨꯟꯒꯤ ꯁꯥꯔꯊꯤ ꯑꯣꯏꯔꯒ ꯁꯥꯔꯊꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯍꯣꯔꯁ ꯔꯥꯏꯗꯔꯗꯣ ꯑꯗꯨ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯀ꯭ꯔꯤꯁꯅꯁꯤꯅ ꯍꯥꯏꯗꯤ ꯑꯔꯖꯨꯟꯁꯦ ꯃꯃꯥꯏ ꯆꯨꯝꯕꯤꯗꯣꯏꯅꯦꯕ ꯐꯠꯇꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯂꯥꯟ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯂꯥꯟꯗ ꯀꯤꯔꯛꯄ ꯃꯇꯝꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯍꯧꯒ ꯌꯥꯔꯛꯇꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯊꯧꯖꯤꯜꯂꯒ ꯏꯟꯁꯤꯜꯂꯒ ꯈꯨꯠꯂꯥꯏꯁꯦ ꯅꯝꯗꯅ ꯄꯥꯏꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯩꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯨꯔꯨꯈꯦꯇ꯭ꯔꯁꯤꯅ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯑꯣꯏꯗꯣꯏꯅꯦꯕ ꯀꯣ ꯑꯗꯒꯤ ꯑꯠꯃꯥꯔꯨꯞ ꯍꯥꯏꯕꯗꯤ ꯚꯒꯋꯥꯟ ꯍꯥꯏꯗꯤ ꯏꯁꯣꯔ ꯍꯥꯏꯕꯅꯦꯕꯀꯣ ꯑꯠꯃꯥꯔꯨꯞ ꯀꯣ ꯁꯤ ꯑꯠꯃꯥꯔꯨꯞꯁꯤꯅ ꯀꯩꯅꯣ ꯚꯒꯋꯥꯟ ꯍꯥꯏꯕꯗꯤ ꯏꯁꯣꯔ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯑꯗꯨꯗꯩꯗ ꯀ꯭ꯔꯤꯁꯅꯁꯤꯅꯦ ꯀꯨꯔꯨꯈꯦꯇ꯭ꯔꯁꯤꯅ ꯍꯛꯆꯥꯡꯅꯦꯕ ꯀꯨꯔꯨꯈꯦꯇ꯭ꯔ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨꯅ ꯕꯣꯗꯤꯅꯦꯕꯀꯣ ꯑꯠꯃꯥꯔꯨꯞ ꯍꯥꯏꯁꯤꯅ ꯉꯁꯥꯏꯒꯤ ꯀ꯭ꯔꯤꯁꯅꯁꯤꯅ ꯀꯔꯤ ꯕꯣꯗꯤꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯗꯣꯏꯅꯦꯕ ꯁꯣꯜ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯄꯥꯟꯗꯞ ꯃꯉꯥ ꯍꯥꯏꯗꯤ 5 ꯄꯥꯟꯗꯞ ꯀꯣ ꯄꯥꯟꯗꯞ ꯃꯉꯥ ꯂꯩꯒꯤꯗꯅꯀꯣ ꯑꯗꯒꯤ ꯌꯨꯙꯤꯁꯊꯤꯔ ꯑꯔꯖꯨꯟ ꯅꯣꯀꯨꯟ ꯁꯣꯍꯗꯦꯕ ꯚꯤꯝ ꯀꯣ ꯃꯣꯏ ꯃꯉꯥꯗꯨꯅ ꯀꯔꯤ 5 ꯁꯦꯟꯁ ꯑꯣꯔꯒꯥꯟꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯌꯦꯛꯅꯕ ꯃꯥꯏꯊꯤꯕ ꯄꯤꯗꯣꯏꯅꯦ ꯁꯤꯅꯤ ꯍꯥꯏꯁꯦꯀꯣ ꯀ꯭ꯔꯤꯁꯅꯅ ꯗꯤꯄꯤꯛ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯁꯣꯜꯅꯦꯕꯀꯣ ꯀ꯭ꯔꯤꯁꯅꯅ ꯊꯋꯥꯏ ꯍꯥꯞꯄꯤꯗꯣꯏꯅꯦꯕ ꯀꯅꯥꯕꯨ ꯀꯨꯔꯨꯈꯦꯇ꯭ꯔꯁꯦ ꯀꯅꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯍꯥꯏꯗꯤ 5 ꯁꯦꯟꯁ ꯑꯣꯔꯒꯥꯟ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯉꯁꯥꯏꯒꯤ 5 ꯁꯦꯟꯁ ꯑꯣꯔꯒꯥꯟ ꯄꯥꯟꯗꯞ ꯃꯉꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯋꯥꯏ ꯍꯥꯞꯄꯤꯔꯒ ꯄꯥꯟꯗꯞ ꯃꯉꯥꯒꯤ ꯁꯦꯟꯁ ꯑꯣꯔꯒꯥꯟꯗꯣ ꯍꯥꯞꯆꯤꯜꯂꯒ ꯊꯋꯥꯏ ꯍꯥꯞꯄꯤꯔꯒ ꯄꯥꯋꯔ ꯄꯤꯕꯤꯔꯒ ꯀꯨꯔꯨꯈꯦꯇ꯭ꯔꯁꯤꯗ ꯙꯔꯃꯒꯤ ꯆꯥꯡꯌꯦꯡꯁꯦ ꯇꯧꯋꯦꯕ ꯑꯗꯨꯒ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯍꯥꯏꯗꯤ ꯙꯔꯃꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯀꯥꯡꯕꯨ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯗꯨꯔꯌꯣꯙꯟ ꯍꯣꯏ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯨꯔꯨ ꯇꯦꯡꯒꯣꯜ ꯄꯨꯝꯅꯃꯛ ꯍꯥꯠꯈ꯭ꯔꯤꯅꯦꯕꯀꯣ
दुमाइना अदुनी को माना सिदा मीनिंग हलिदो कुरुक्षेत्र असिदा अखोइगे आत्मनिर्भर भगवान सारथी ओइरदुना पंचपांडवगे मसक ओइरबा इंद्री मंगा असिना मपान येंगनाबा चामा चामा लांथेंगनरी का हाइदो यानिको अदुगा माना मखा ताबदसु हाइरेबा अखोइगे तसेंगना लानजे तौदबा यादबरा हाइना हंगबा मतमदा वायलेंस नेदुना लानजे अदु लानजे तौदबा यादबरा ना हंगबा मतमसिदा लान हाइसे तौदबा यादेबा अखोइगे मैतैगे पारौदा असमतु मचा लौरी योंफम का हाइबा मा लेबा अइगोंदा सोकदि कैसु काइदे को अइगी नुपी अदगे अइगी इचादा सोकदि यादे अइगी लौरी योंफमदा सोकदि यादे हाइबा पोट अमदि लेबा कोई मैतैगिसु अदुनेबा तौरइसे कमाइन तौरए कोइगी कनो महाभारत तमु पांचलागे महाभारत कदोई भीम होय मचिमनाव पांडव मंगा से मोइगी इंद्रप्रस्थ मोइगी कनो से हाइदि इंद्रप्रस्थ हाइसे मोइगी मागी मोइगी मोइगी पाबु मोइगी मापा पांडव पांडव न लिंखलंबनी खंबरा फजाना सारगा सना लोपा मैम तांजलगा मापा पांडव सिना लिंखलंबनी मोइगी मदुगी इंद्रप्रस्थ दो मोइगी लमनेबा अदुगी इंद्रप्रस्थ दो कनाना लौबिग्रे मसाइगी दुर्योधन पार्टी न लौग्रेबा लौग्रबनिना कदौरे अदुदो लौरी युमफम द सोकवाइदो ओइरे को लौरी युमफम द सोकवाइदो ओइरे कैनोदी गुरु अजिकी कैनोदा लेरिबा इंद्रप्रस्थ द लेरिबा मियामना करिदा पामी पांडव से पामी पांडव मंगा से मोइनि थौलीबा पामी अदुदुनिनि को सिदा हाइसे ए कनो पांडवना अपाम थादोक्तुना पांडवना अपाम थादोक्तुना इंद्रप्रस्थ पांडव थादोक्पा ngamlabasु इंद्रप्रस्थना पांडव पामी हाइसे इंद्रप्रस्थना पांडव पामी हाइबदि कैनो इंद्रप्रस्थदा लेबा मियामनादि पांडव सिंजे निथौ हेनुङेबा बट तवदबु काय हाइनि अदु फंगक्त्रेदना अदु फंगदमिना लाजे तवदबा याद्रे सिनेबा कैनोदि पांडव मंगादि बोंद चलगा कोचा चलगा लेबा ngamनेबा बट इंद्रप्रस्थ हाइरिबा लमदुगी मीसिंदुदी दुर्योधनगी निथौगी शासन मखादा लेबा पामदे अदुदा पामदमिना से पांडव मंगादो पामनिना अदुगिदमक्ता लान हौदबा यादे सिनेबा चमनै खंब थोबिगी वारीदसु खंब थोबिगी वारीदा कदोया खंबदा माई मतुगी का हाइदि मतु मचा हाइरेनिना को मागी नुपीगी का थोबिगी का द सोगेबा थोबिदो माना नोंमाना लौनबगी कन्ना कनो सारो सिलकपदो अदुदुना कदौगे हारकांदा खंबना थोबिजे थादोक्पा ngamne काउथोक्पा ngamne चाही मरी उनदा ngamini नत्रा अदु थोबिदि उददबा ngamde कोइथि थिने मोइरांगिदा सा खोमि लामनि थादोक्तना अदगी काय हाइने थोइ खंबना थोबि कावबा ngamgragasu थोबिना खंबा कावबा ngamdeba aduna थोबिगी हाकंदगी लांजे तौदबा याद्रे अदुगिनि दुना चामाने अदु कंपैरिजन दने को महाभारत का खंबा थोबि का कंपैरिजन तौर इनेबो नेक्स्ट पैराग्राफ तौरसे हौजिकी हौजिक मुन्नरिबा पोसक को हौजिक मुन्नरिबा पोसक मजाइबेमा अमत्ता पोक्ति थादोय अदुगी मरमदा खल्लु येंगसी मोइरांग थोइबि हाइबा असि मैतैगे वाइदा याम लांगो सॉरी मोइरांग थोइबि हाइबा असि मैतैगे वाइदा थोइदोकपदि लाकदोरिबा मैतै साहित्यादा चावरबा सरुक अमा लौरिबा अमसुंग लौगदोरिबा अमनि अइखोइना फजबगी पांदमनरेबा मोइरांग थोइबिगुमि हाइरिबसि फजबगी अथेंबा यौरे हाइबा खंगनै तौइगुमबसुंग वाखन थेनबा खरना फजबदा नतना अतैदा मजाइबेमगे लोखनिङाइ थमनिंदे अइखोइना मोइरांग थोइबिबु लमहेनबि नुपि मसासिंगा पांदमनबा पामी अदुना महाकी स्वाधीन हाइबदि को इंडिपेंडेंट होइबा हाइबनि को अखोइना हारगना नुपीदा हारगना अखोइगी कायने नुपादों तौबदो इंडिपेंडेंट होइना लेसबा मकराइसु मखा पोंदबदो अदुदनि को पुक्चेंदा निंदा तौबा उइ तौइगुमसुंग अइखोइना मदुबु अचिकबा तौइगुमसुंग अइखोइना मदुबु अचेतपा पुक्चेल हाइनिंगी पुक्चेल लेपा थमोइ चेतपा नुपी मचा सिंदी महौसाना हाइबा इंदबा गी दोस लेबा ताई
ko adu oirabadi aikoina sabitri satibusu dos asi piba tai saitabanda mapukna bari kharaba aidini ko matungda satina mapagi athang hitoktaba ngamkhibra natrabadi sabitri gi sabitri oiba tokpa tai sanjen ngaida in khon ngaida kang sana ngaida majaibe mana khambabu ukre changi kre mapukningda khangnamina kre hauzik mapangi mihaunaba amattana sumaki aningba thugaiba ngamkidre masi dos nate nupi macha oibege achoba gunni asumna mapukning lepkrabada matungda mapangi karigumba yaikhaiba amattabu kiba ngam tawkhide nupana masa kalli nupidagi mapangal heli haiba chummi tawigamasu nupina mabukchel natraga thamoigi panganda nupadagi kanba heli haiba asi akoina moirang thubidagi tasena khangba ngami kabo loida tharaba sembi sorry kabo loida tharaba sembi loiramda leiraba matamda mapongoigi awaba nangdrabi ningthaugi macha ibema amatta popi thadoina karamba awabani haina sinthadaba ngamkibage nupi macha oibegi akanba thamoi panganna mapokngaigi mapal thoktarabi anangba masak khangdrabi majaibe mana karamna chingda kaduna singjanba pata kumdana longkhon mangamkhibano nubi macha oibegi akanba pukchel phangamdraba pangalna karamna naurabi ningthaugi machana kumbi terakada nungsitti mang thana yanggoi thauba ngamkhibano natte nupi macha oibegi ningba chetpa amasung thamoigi thoidokpa pangalgi thawinsinani asumna aikoina thubida sabitrida dayamintida sitada draupardida masak chap manaraba thamoigi hanba leitaba pangal asi uba ngaktani madu leibana tengbanbada nupibu asiyongna thagatnarabani ai khara irakeko idradi explanation yadre yamna lange sorry sawa yade dum khango aidi akoigi kano khamathobigi story sida yam main oina story sida yam hasana yawrise kanano aidi thoibi sine ko thoibi gi character sine hele namna yawase thoibi sida hasana yawre aduga ko thoibi se thadoi harage sukhangai thadoi ko thoibi or akoigi moirang thoibi ka haina ko thoibi magi character se saitharapa matanda akoigi maitai gi side makokti edum hairake ko maitai gi saida sida aide mase thadoi haigar gadi akoigi phajabada masak phajabada thoibi moirang thoibi mu phajaba haina adum haina phajabada saithabasida akoigi phajabada top ne mas top ne aide ma khamthing bai tai phajabada khamthing bai hairage ko khamthing e mas khamthing ba saithabada thoibi se dum yaradamne asaibasing ko adagi thoibi hairagadi akoigi achetpa pukchel magi pukchel se achetpa pukchel se dasu akoina swadin haibaside swadin haise sigi kanosita yaramani ko waring sida yaramani ko swadin haidi akoigi dedication haitare aidi nungsibada dedication tawbase sise mangonda yamna kalleba swadin pukchel ko ado swadin pukchel se kana ko makranadi mi kranadi kai haige har kande dedication se lamhin bini haini ko lamhin bini na khanabado madi
ꯃꯄꯥꯅ ꯍꯥꯏꯕꯁꯨ ꯏꯟꯗꯕꯤꯅꯤ ꯅꯨꯡꯁꯤꯕꯅꯦꯕꯨ ꯍꯥꯏꯔꯒꯗꯤ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯄꯥꯏꯔꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯅꯤ ꯈꯝꯕꯁꯦꯀꯣ ꯈꯝꯕ ꯍꯥꯠꯄ ꯌꯥꯔꯣꯏ ꯀꯅꯥꯅꯣ ꯈꯝꯕ ꯍꯥꯠꯂꯤꯗꯣ ꯑꯩꯅ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯄꯥꯏꯔꯒ ꯅꯨꯃꯤꯗꯥꯡ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯉꯝꯃꯤꯅꯦꯕ ꯑꯗꯨ ꯍꯥꯏꯗꯤ ꯌꯥꯝ ꯂꯝꯍꯦꯟꯕꯤꯅꯦꯅ ꯃꯌꯥꯝꯅ ꯁꯩꯊꯥꯏꯌꯦꯕ ꯃꯄꯥꯒꯤ ꯍꯥꯏꯗꯤ ꯃꯄꯥ ꯃꯄꯥꯅ ꯍꯥꯏꯕꯒ ꯏꯟꯗꯕꯤ ꯀꯣ ꯑꯗꯣ ꯇꯁꯦꯡꯅꯗꯤ ꯀꯕꯤ ꯆꯥꯎꯅ ꯍꯥꯏꯁꯦ ꯂꯝꯍꯦꯟꯕꯤ ꯅꯠꯇꯦ ꯁꯤꯅꯦꯕꯀꯣ ꯁ꯭ꯋꯥꯗꯤꯟꯅꯤ ꯗꯦꯗꯤꯀꯦꯁꯟꯅꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯆꯦꯠꯄ ꯄꯨꯛꯆꯦꯜ ꯂꯩꯔꯤꯅꯦꯕ ꯀꯣ ꯑꯆꯦꯠꯄ ꯄꯨꯛꯆꯦꯜ ꯂꯩꯔꯤꯅꯦꯕ ꯑꯆꯦꯠꯄ ꯄꯨꯛꯆꯦꯜ ꯂꯩꯔꯤ ꯄꯨꯛꯆꯦꯜ ꯑꯆꯦꯠꯄ ꯄꯨꯛꯆꯦꯜ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯒꯤ ꯊꯃꯣꯏ ꯂꯦꯞꯄꯅꯦꯕ ꯃꯥꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯊꯃꯣꯏ ꯂꯦꯞꯄ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯗ ꯆꯦꯜꯂꯦ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔ ꯆꯦꯟꯕꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯃꯥꯅꯁꯨ ꯁꯤꯗꯩꯁꯤꯗ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯄꯤꯌꯦꯕ ꯀꯣ ꯑꯆꯦꯠꯄ ꯄꯨꯛꯆꯦꯜ ꯆꯦꯜꯂꯤꯕ ꯊꯃꯣꯏ ꯂꯦꯞꯄ ꯍꯥꯏꯔꯤꯁꯦ ꯀꯔꯝꯕ ꯑꯦꯛꯖꯥꯝꯄꯜ ꯄꯤꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯦꯛꯖꯥꯝꯄꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁꯟ ꯁꯦꯟꯕ ꯃꯇꯝꯗ ꯁꯟꯖꯦꯟꯉꯩ ꯃꯇꯝꯗ ꯁꯟ ꯁꯦꯟꯕ ꯃꯇꯝꯗꯁꯨ ꯀꯣ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯊꯣꯏꯕꯤꯒ ꯍꯥꯏꯗꯤ ꯈꯝꯕꯒ ꯊꯦꯡꯅꯕ ꯃꯇꯝꯗꯁꯨ ꯋꯥꯔꯤꯒ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯃꯇꯝꯗꯁꯨ ꯆꯥꯡ ꯌꯦꯡꯈ꯭ꯔꯕꯅꯤꯅ ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦꯁꯦ ꯀꯣ ꯃꯕꯨꯛꯅꯤ ꯑꯗꯒꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯏꯟ ꯈꯣꯟꯕ ꯃꯇꯝꯗꯁꯨ ꯍꯥꯏꯗꯤ ꯏꯟ ꯈꯣꯟꯕꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯋꯥꯁꯛꯅꯗꯣꯏꯅꯤꯀꯣ ꯃꯕꯥꯅꯤꯁꯦ ꯈꯝꯕꯒ ꯊꯣꯏꯕꯤꯒꯁꯦ ꯍꯥꯏꯗꯤ ꯈꯝꯕꯅ ꯊꯣꯏꯕꯤꯅ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯅꯪꯅ ꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯒꯦ ꯍꯥꯏꯅ ꯏꯁꯣꯔꯗ ꯋꯥꯁꯛꯇꯣꯏꯅꯦꯕ ꯑꯗꯨꯗ ꯈꯝꯕꯅ ꯑꯃꯨꯛ ꯑꯩꯅ ꯄꯥꯝꯃꯤꯁꯤꯗꯤ ꯍꯥꯏꯗꯤ ꯑꯁꯤꯅꯦꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯣꯏꯅꯦꯕ ꯈꯨꯗꯣꯝꯕꯤ ꯊꯤꯟꯕꯁꯤꯗꯅ ꯀꯅꯥꯗ ꯊꯤꯟꯗꯣꯏꯕ ꯉꯁꯥꯏꯒꯤ ꯏꯁꯤꯡꯗ ꯊꯣꯏꯕꯤꯒꯤ ꯃꯃꯤ ꯇꯥꯕꯁꯦ ꯁꯤꯗꯒ ꯊꯤꯟꯗꯣꯏꯅꯦꯕꯀꯣ ꯑꯁꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯗꯨꯗꯩꯗ ꯋꯥꯁꯛꯅꯈ꯭ꯔꯕꯅꯦꯕ ꯃꯕꯥꯅꯤꯁꯤꯒꯤ ꯏꯟꯇꯦꯟꯁꯟꯁꯦ ꯈꯪꯅꯈ꯭ꯔꯕꯅꯦꯕ ꯆꯥꯡ ꯌꯦꯡꯅꯈ꯭ꯔꯕꯅꯦꯕ ꯑꯗꯨꯗꯩꯗ ꯑꯗ ꯁꯟ ꯁꯦꯟꯕ ꯃꯇꯝꯗ ꯀꯣ ꯁꯟ ꯁꯦꯟꯕ ꯃꯇꯝꯗ ꯀꯣ ꯑꯗꯒꯤ ꯇꯨꯗꯅ ꯑꯩꯈꯣꯏꯒꯤ ꯏꯟ ꯈꯣꯟꯕ ꯃꯇꯝꯗꯣ ꯏꯟ ꯈꯣꯟꯕ ꯃꯇꯝ ꯁꯤꯒꯤ ꯏꯟ ꯈꯣꯟꯕ ꯃꯇꯝꯁꯦ ꯀꯣ ꯃꯆꯦ ꯊꯤꯕ ꯃꯇꯝ ꯃꯆꯦ ꯊꯤꯕ ꯂꯥꯛꯑꯒ ꯔꯣꯃꯥꯟꯁ ꯇꯧꯋꯦ ꯑꯗꯒꯤ 3ꯗ ꯀꯥꯡ ꯁꯥꯟꯅꯕꯁꯤꯗꯁꯨ ꯀꯥꯡ ꯁꯥꯟꯅꯕꯗꯁꯨ ꯂꯥꯛꯇꯣꯏꯅꯤꯀꯣ ꯀꯥꯡ ꯁꯥꯟꯅꯕꯗ ꯁꯤꯗ ꯏꯟ ꯈꯣꯟꯕꯗꯒꯤ ꯂꯣꯠꯈ꯭ꯔꯗꯧꯅꯦꯕ ꯏꯟ ꯈꯣꯟꯕꯗꯒꯤ ꯈꯝꯕꯁꯦ ꯃꯄꯥꯟꯗ ꯊꯥꯗꯣꯛꯑꯔꯣꯏꯗꯕꯅꯤ ꯀꯩꯅꯣꯗꯤ ꯀꯩꯅꯣ ꯐꯪꯒꯦ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯅꯨꯄꯥ ꯑꯝꯇ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯔꯒ ꯅꯨꯄꯥꯗꯣ ꯅꯨꯄꯥ ꯑꯝꯇ ꯄꯥꯠꯇ ꯀꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯨꯃꯤꯠꯅꯦꯕ ꯃꯥꯅ ꯔꯣꯃꯥꯟꯁ ꯇꯧꯕ ꯆꯠꯂꯨꯏꯁꯦ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯈꯝꯅꯨꯅ ꯐꯥꯖꯤꯜꯂꯒ ꯆꯍꯤ 4ꯁꯦ ꯂꯣꯠꯍꯜꯂ ꯊꯝꯈ꯭ꯔꯅꯦꯕ ꯑꯗꯨ ꯆꯍꯤ 4ꯗꯣ ꯂꯣꯠꯂꯀꯥꯟꯗ ꯑꯃꯨꯛ ꯀꯥꯡ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯃꯨꯛ ꯊꯦꯡꯅꯗꯣꯏꯅꯦꯕ ꯀꯣ ꯀꯥꯡ ꯁꯥꯟꯅꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯍꯥꯏꯗꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯗꯣꯏꯅꯦꯕ ꯑꯗꯨ ꯀꯥꯡ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯁꯤꯗꯩꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯤꯁꯤꯀꯣ ꯀꯥꯡ ꯁꯥꯟꯅꯕ ꯃꯇꯝ ꯄ꯭ꯔꯨꯞ ꯍꯥꯏꯕ ꯁꯤꯅꯦꯕ ꯑꯆꯦꯠꯄ ꯄꯨꯛꯆꯦꯜ ꯊꯃꯣꯏ ꯂꯦꯞꯄ ꯄꯨꯛꯆꯦꯜꯁꯦ ꯂꯩꯕꯁꯦ ꯀꯣ ꯑꯗꯒꯤ ꯃꯉꯣꯟꯗ ꯀꯦꯔꯦꯛꯇꯔ ꯑꯃꯁꯨ ꯂꯩ ꯀꯦꯔꯦꯛꯇꯔ ꯀꯔꯝꯕ ꯀꯦꯔꯦꯛꯇꯔ ꯂꯩꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯃꯣꯏ ꯃꯄꯨꯛꯆꯦꯜꯒꯤ ꯄꯥꯡꯒꯜꯁꯦ ꯌꯥꯝ ꯀꯟꯕ ꯅꯨꯄꯥꯗꯤ ꯀꯩꯅꯣ ꯐꯤꯖꯤꯀꯦꯜꯂꯤ ꯄꯥꯡꯒꯜ ꯌꯥꯝ ꯀꯜꯂꯦꯕ ꯍꯥꯏꯗꯤ ꯃꯁꯥ ꯃꯎ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯣ ꯊꯃꯣꯏꯒꯤ ꯄꯥꯡꯒꯜꯗꯤ ꯌꯥꯝ ꯁꯣꯜꯂꯦꯕ ꯅꯨꯄꯤꯗꯤ ꯀꯩꯅꯣ ꯃꯁꯥꯒꯤ ꯑꯣꯏꯅꯗꯤ ꯁꯣꯟꯕꯀꯣ ꯍꯥꯏꯗꯤ ꯃꯄꯥꯡꯒꯜꯗꯤ ꯌꯥꯝ ꯁꯣꯟꯕ ꯑꯗꯨꯒ ꯊꯃꯣꯏꯒꯤ ꯃꯄꯥꯡꯒꯜꯗꯤ ꯌꯥꯝ ꯀꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯁꯤꯁꯨ ꯍꯥꯏꯗꯤ ꯃꯣꯏꯔꯥꯡꯒꯤ ꯊꯣꯏꯕꯤꯁꯨ ꯊꯃꯣꯏꯒꯤ ꯃꯄꯥꯡꯒꯜꯗꯤ ꯌꯥꯝ ꯀꯜꯂꯦꯕ ꯊꯃꯣꯏꯒꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯁꯤꯗꯩꯁꯤꯗ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯊꯃꯣꯏꯒꯤ ꯃꯄꯥꯡꯒꯜ ꯑꯗꯒꯤ ꯋꯥꯈꯜꯒꯤ ꯃꯄꯥꯡꯒꯜ
मा खम्बगीदमक्ता माना अखोइगी कय हाइनी लोई कारिनि कइनोदि नोंबानजिना नोंगो माना लमहेनबई चांगसे हाइदि अखोइगी करी कनो तौरक्पा मतमदा अखोइगी करी हाइजिंग काबा मतम हाइतारेको हाइजिंग काबसिदा हाइदि अखोइगी चिंखु बयुब्राज जिना माई मचानुपीसे नोंबानदा थाजनिंबगी अपामबसे फसना लेइरेबा अदुदैदा नोंबानजिदा नोंबान नंग ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯄꯥꯝ ꯇꯥꯔꯒꯗꯤ ꯅꯪ ꯍꯩꯖꯤꯡ ꯀꯥꯔꯛꯑꯣ ꯍꯥꯏꯌꯦꯕꯀꯣ ꯍꯩꯖꯤꯡ ꯀꯥꯔꯛꯑꯣ ꯑꯗꯣ ꯍꯩꯖꯤꯡ ꯀꯥꯔꯛꯄ ꯃꯇꯝꯁꯤꯗꯒꯤ ꯍꯧꯈ꯭ꯔꯦꯕ ꯑꯗꯣ ꯊꯣꯏꯕꯤꯁꯤꯅ ꯃꯄꯥꯅ ꯁꯤꯜꯂꯤꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯈꯝꯕꯗ ꯑꯃꯨꯛ ꯆꯠꯂꯒ ꯅꯪꯁꯨ ꯍꯩꯖꯤꯡ ꯀꯥꯔꯛꯑꯣꯅ ꯈꯝꯕꯁꯤꯗ ꯑꯃꯨꯛ ꯍꯩꯖꯤꯡ ꯀꯥꯅꯕ ꯍꯥꯏꯔꯝꯗꯣꯏꯅꯦꯕ ꯀꯣ ꯀꯣ ꯑꯗꯨ ꯍꯥꯏꯗꯤ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯈꯔ ꯈꯔ ꯁꯨꯝ ꯁꯥꯎꯅꯔꯛꯄꯗꯒꯤ ꯃꯄꯥꯁꯤꯅ जेलदगी थोलक्पा मतम मपासे जेल लेरुदोइनिको मपासेने जेलदगी थोलक्पा मतम माई मचानुपीसे हाइबा याम इनदबदगी मासे नोंबानगा लुबोंग यादबगी लोय अमुक थादोइनिबा मचानुपीसे अदु लोय थाबदुसु हराव हराव चखैनिको अदुगुम्बदुसु हाइदि मागी एग्जांपल गातने थमोय कनबगी कबोदा लोय चटपा को कबोदा लोय चटपा को अदगी मपान थोलक्पा नतेको मपोंगैदगी मपान थोलक्पा नते कबोदा लोय चटपसिदा करी करी तौए सिंग चलीको मपान थोक्तबा माना चिंग गायको चिंग कारगा सिंग चले चिंग कारगा सिंग चलेबा को अदगी लौ कुम्मी अदगी पाता कुम्मगा पाता कुमदना लोंग खोलेबको औफक तौरक्तबा थबक गातनेबा निंथौ मचानुपीनेबा मासे पाता कुम्मगा लोंग खोनबा को पाता कुम्मा लोंग खोनदोइने मासे सिगुम्बा कैरेक्टर्स मैम से लेबनिना मासे हाइदि थमोगी मपांगल याम कल्ले थमोगी मपांगना मबुकचेन जुलेपा थमोई मपांगल याम कनबा को कुंबी तेरा खादा यांगोई का सगोन का थौदोइनिको हाइदि करी पाइरके लौसिंग दसु हापकेनिको सिसे हाइदि माना कबोदगी लोय कुंबा हाइबा मा लोय काबा हाइबा मा को लोय कारकपा हाइसिना लोय हलकपदने लोय चलुरगा हलकपदो लोय कुंबा हाइसिना लोय चटपदो लोय कुंबा काबा को काबा लोय काबा हलकपसिदा कोइगी कनोजिगा सोराजिगा नोंबानजिगा ngai लेरमदिने लंबेंदा अदुदैदा मासिना थोइबीसिना मोय ngai लेरमसिदा मपाबुंसे याम सावरे माना को मपाबुंसे गी फत्ता लौसिंग दो खंगेबा मासे नोंबान नमदना थाजनबगी सिल्लेसे अदुदैदा माना लामना उबुददा चेनबमजु लेतरेदो अदुदैदा मासे नोंबाजिदा माई नोंबाजिदा नुसीना कौ हाइदि माई नुपादगा कौबा इतै हामिंजे कौसल्ले सादा इतै असै वारे दु तौरे दु हैरा यारोप्रा हैरा किदा चागे हाय hay चारे मास hay चारा कदेदि कबोराई हौरे सिनेबा कबोराई हौरे करिनो कबोराई अबो मसिदि कबो द खक्तंग नाबा लैनानी खोनी का तौरगा कबोराई हौरे न तौरे को कबोराई हाइबा पोतसे लैबदि लैपोन्तेबा दुगा कबोराई हौरे हाइजनदोइने हाइजलगा माजे चेनबा होनरक्तने कबोराई कई तौर फये सगोल तोंगा फयेना को सगोल तोंदोइने सगोल तोंगादा सगोल जे अमुक्तंग खरा खरा हंगदा सानमगा फल लाउ चेनिदोइने को दुमाइना कुंबी तेरा खादा यांगोई थौबा हाइसे यांगोई सगोल को यांगोई थौबा तो थमोगी मपांगा याम कल्ले ताइनि को सिदेस्ता अदो थोइबी साबित्री जे सैतबान जे साबित्री हाइसे कोइगी कनोदनी को दि मरपु यामना निंबा को हुजिकी सैतबान हाइरे मपुरोइबसे यामना निंबा असीबदुदगी हाइदि
ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯤꯔꯗꯣꯏꯅꯦꯗꯤ ꯈꯪꯉꯤꯅꯦꯕꯀꯣ ꯁꯩꯇꯥꯕꯥꯟꯁꯦ ꯑꯗꯨ ꯁꯤꯔꯗꯧꯕ ꯁꯩꯇꯥꯕꯥꯟꯁꯤꯗ ꯃꯥꯁꯦ ꯂꯨꯍꯣꯡꯗꯣꯏꯅꯦꯕ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯅ ꯂꯤꯆꯤꯡꯗꯅꯀꯣ ꯑꯗꯨꯗꯨꯒ ꯁꯥꯕꯤꯇ꯭ꯔꯤ ꯁꯩꯇꯥꯕꯥꯟ ꯄ꯭ꯔꯤꯟꯁꯅꯤꯀꯣ ꯄ꯭ꯔꯤꯟꯁ ꯁꯩꯇꯥꯕꯥꯟ ꯀꯣ ꯅꯤꯡꯊꯧ ꯃꯆꯥꯅꯦꯕ ꯁꯦ ꯅꯤꯡꯊꯧ ꯃꯆꯥ ꯁꯩꯇꯥꯕꯥꯟꯁꯦ ꯆꯍꯤ ꯃꯅꯨꯡꯗ ꯁꯤꯔꯗꯧꯅꯦꯕ ꯑꯗꯣ ꯁꯥꯕꯤꯇ꯭ꯔꯤꯁꯤꯅ ꯄꯨꯛꯆꯦꯜ ꯂꯦꯞꯄꯒꯤ ꯆꯥꯡꯁꯦ ꯑꯩ ꯑꯗꯨꯝ ꯂꯨꯍꯣꯡꯉꯦꯀꯣ ꯂꯨꯍꯣꯡꯉ ꯃꯇꯨꯡꯁꯤꯗ ꯁꯩꯇꯥꯕꯥꯟꯁꯦ ꯌꯣꯝ ꯅꯤꯡꯊꯧꯁꯤꯅ ꯂꯧꯕ ꯂꯥꯛꯇꯣꯏꯅꯦꯕ ꯌꯣꯝ ꯅꯤꯡꯊꯧꯁꯤꯅ ꯂꯧꯕ ꯂꯥꯛꯄꯁꯤꯗ ꯌꯣꯝ ꯅꯤꯡꯊꯧꯁꯤꯒ ꯑꯩꯁꯨ ꯆꯠꯂꯣꯏꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯣꯏꯅꯦꯕ ꯀꯔꯤ ꯑꯉꯥꯡꯅꯣ ꯌꯣꯝ ꯅꯤꯡꯊꯧꯁꯤꯗꯒꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯀꯜꯍꯧꯗꯣꯏꯅꯦꯕ ꯃꯥꯅ ꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯤꯟꯁ ꯁꯩꯇꯥꯕꯥꯟꯁꯦ ꯀꯣ ꯄꯨꯛꯆꯦꯜ ꯂꯦꯞꯄꯗꯨꯒꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯛꯄꯗ ꯍꯥꯏꯗꯤ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯛꯄꯗ ꯌꯥꯗꯣꯏꯅꯤꯀꯣ ꯁꯦ ꯅꯦꯛꯁꯇ ꯗꯃꯌꯟꯇꯤꯅꯀꯣ ꯗꯃꯌꯟꯇꯤ ꯊꯣꯏꯕꯤꯒ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯤꯁꯦ ꯁꯥꯕꯤꯇ꯭ꯔꯤ ꯑꯃꯁꯨ ꯂꯩꯔꯦ ꯗꯃꯌꯟꯇꯤꯅꯀꯣ ꯗꯃꯌꯟꯇꯤꯁꯤꯅ ꯃꯥꯒꯤ ꯁ꯭ꯇꯣꯔꯤꯁꯤꯁꯨ ꯑꯃ ꯍꯥꯏꯗꯤ ꯅꯂꯥꯁꯤꯒ ꯃꯥꯁꯤꯒ ꯅꯤꯡꯊꯧ ꯅꯂꯥꯁꯤ ꯅꯤꯡꯊꯧꯅꯤꯀꯣ ꯀꯤꯡ ꯅꯂꯥꯁꯤꯒ ꯍꯥꯏꯗꯤ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯥꯒꯤ ꯋꯥꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯤꯡ ꯅꯂꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯨ ꯆꯧꯕꯣꯔꯗ ꯃꯥꯒꯤ ꯂꯝ ꯀꯔꯤ ꯀꯔꯥꯁꯦ ꯂꯣꯏ ꯂꯧꯕꯤꯍꯧꯗꯣꯏꯅꯦꯕ ꯃꯥꯏ ꯃꯅꯥꯎꯄꯥꯅ ꯃꯥꯏ ꯃꯅꯥꯎꯄꯥꯅ ꯃꯌꯥꯝꯕ꯭ꯔꯗꯤ ꯈꯪꯗꯦ ꯃꯥꯒꯤ ꯃꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏ ꯃꯆꯤꯟ ꯃꯅꯥꯎꯅ ꯗꯃꯌꯟꯇꯤꯁꯤꯁꯨ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗꯩꯁꯤꯗ ꯅꯂꯥ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯀꯂꯤ ꯍꯥꯏꯕ ꯂꯥꯏꯗꯣ ꯑꯗꯨꯗꯨꯅ ꯇꯣꯡꯗꯣꯏꯅꯦꯕ ꯇꯣꯡꯉꯀꯥꯟꯗ ꯃꯥꯁꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯗꯃꯌꯟꯇꯤ ꯍꯥꯏꯔꯤꯁꯦ ꯁꯤꯁꯤꯅ ꯅꯤꯡꯊꯧ ꯅꯂꯥꯁꯦ ꯃꯥꯒꯤ ꯐꯠꯇꯕ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯛꯑꯕ ꯍꯥꯏꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯛꯑꯕ ꯃꯇꯝꯗ ꯐꯥꯎꯗꯤ ꯃꯥꯁꯦ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯦꯕ ꯑꯗꯣ ꯅꯤꯡꯊꯧꯐꯝꯗꯒꯤ ꯇꯥꯔ ꯐꯥꯎꯗ ꯃꯥꯁꯦ ꯑꯦꯛꯖꯥꯏꯜ ꯇꯧꯗꯣꯏꯅꯦꯕ ꯑꯦꯛꯖꯥꯏꯜ ꯇꯧꯕ ꯍꯥꯏꯗꯤ ꯕꯣꯟꯗ ꯆꯠꯇꯣꯏꯅꯦꯕ ꯅꯂꯥꯁꯦ ꯑꯗꯣ ꯗꯃꯌꯟꯇꯤꯁꯨ ꯑꯗꯨꯝ ꯏꯟꯅꯗꯣꯏꯅꯦꯕ ꯑꯗꯣ ꯕꯣꯟꯗ ꯆꯠꯄ ꯃꯇꯝꯁꯤꯗ ꯗꯃꯌꯟꯇꯤꯁꯤꯒ ꯇꯨꯃꯤꯟꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯃꯌꯟꯇꯤꯁꯦ ꯃꯥꯅ ꯃꯥꯒ ꯆꯠꯃꯤꯟꯅꯔꯗꯤ ꯋꯥꯔꯅꯤꯅ ꯈꯟꯗꯅꯀꯣ ꯗꯃꯌꯟꯇꯤꯁꯨ ꯍꯨꯟꯊꯣꯛꯑꯝꯗꯣꯏꯅꯦꯕ ꯕꯣꯟꯗ ꯑꯗꯨꯗꯨꯒ ꯆꯠꯈꯤꯗꯣꯏꯅꯦꯕ ꯅꯂꯥꯁꯦ ꯃꯊꯟꯗ ꯀꯣ ꯑꯗꯩꯗꯤ ꯅꯂꯥꯁꯦ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗ ꯃꯕꯥꯅꯤꯁꯦ ꯀꯥꯏꯅꯔꯦꯀꯣ ꯁꯦꯄꯔꯦꯁꯟ ꯇꯧꯔꯦ ꯃꯕꯥꯅꯤꯒꯤ ꯁ꯭ꯇꯣꯔꯤꯁꯦ ꯁꯦꯄꯔꯦꯁꯟ ꯌꯥꯎꯋꯦꯕꯀꯣ ꯁꯦꯄꯔꯦꯁꯟ ꯇꯧꯔꯦ ꯍꯥꯏꯗꯤ ꯀꯥꯏꯅꯔꯦꯕꯀꯣ ꯀꯥꯏꯅꯔꯒ ꯑꯃꯨꯛ ꯀꯥꯏꯅꯕ ꯑꯃꯨꯛ ꯊꯨꯡꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁ꯭ꯇꯣꯔꯤꯅꯦꯕ ꯆꯞ ꯃꯥꯟꯅꯩꯕ ꯁꯤꯁꯨ ꯀꯩꯗꯧꯋꯦ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯁ꯭ꯇꯣꯔꯤꯗꯁꯨ ꯀꯩꯗꯧꯋꯦ ꯀꯥꯏꯅꯕꯁꯦ ꯑꯗꯨꯝ ꯌꯥꯎꯋꯦ ꯀꯥꯏꯅꯕ ꯍꯥꯏꯗꯤ ꯑꯅꯤꯔꯛꯄꯨꯅꯤ ꯀꯥꯏꯅꯔꯤꯁꯦ ꯃꯕꯥꯅꯤꯅ ꯍꯥꯏꯗꯤ ꯈꯝꯅꯨꯅ ꯐꯥꯖꯤꯟꯕꯒꯤ ꯆꯍꯤ 4 ꯑꯃ ꯀꯥꯏꯅꯔꯦ ꯕꯣꯟꯗ ꯆꯠꯄꯒꯤ ꯕꯣꯟꯗꯣ ꯀꯌꯥꯅꯣ ꯈꯪꯗ꯭ꯔꯦ ꯆꯍꯤꯗꯣ ꯀꯥꯎꯔꯦ ꯕꯣꯟꯗ ꯂꯩꯕꯒꯤ ꯑꯃꯨꯛ ꯀꯥꯏꯅꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯨꯡꯅꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯅꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯥꯕꯤꯇ꯭ꯔꯤꯒꯁꯨ ꯆꯥꯡꯗꯝꯅꯔꯦ ꯁꯥꯕꯤꯇ꯭ꯔꯤꯒꯤ ꯃꯄꯨꯔꯣꯏꯕ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯍꯦꯛꯇ ꯁꯤꯕ ꯅꯥꯕ ꯀꯤꯗꯕꯗꯣ ꯑꯗꯨꯁꯨ ꯆꯥꯡꯗꯝꯅꯔꯦꯀꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯁꯨ ꯃꯥꯅ ꯁꯤꯗꯩꯗ ꯄꯜꯂꯦꯕꯀꯣ ꯆꯤꯟ 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 ꯆꯤꯟꯇꯥꯗꯥꯅ ꯄꯜꯂꯦꯕ ꯑꯃ ꯆꯤꯟꯇꯥꯗꯥ ꯍꯥꯏꯁꯦ ꯄ꯭ꯔꯤꯟꯁꯦꯁꯅꯦꯕꯀꯣ ꯃꯥꯁꯤꯒ ꯑꯔꯖꯨꯟꯒ ꯂꯨꯍꯣꯡꯗꯣꯏꯕ ꯑꯔꯖꯨꯟꯒ ꯁꯤꯁꯦ ꯑꯔꯖꯨꯟꯒ ꯂꯨꯍꯣꯡꯗꯣꯏꯅꯤꯀꯣ ꯑꯔꯖꯨꯟꯒꯤ ꯅꯨꯄꯤꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯆꯤꯟꯇꯥꯗꯥ ꯍꯥꯏꯁꯦ ꯃꯥꯁꯦ ꯗꯇꯔꯅꯤ ꯀꯅꯥꯒꯤ ꯗꯇꯔꯅꯤꯀꯣ ꯗꯇꯔ ꯑꯩꯈꯣꯏꯒꯤꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯄꯥꯜꯂꯝꯃꯦ ꯅꯤꯡꯊꯧꯗ ꯑꯔꯖꯨꯟꯒꯤ ꯃꯆꯥꯒ ꯂꯩ ꯀꯥꯏꯅꯁꯨ ꯍꯥꯏꯅꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯁꯤꯁꯦ ꯗꯇꯔ ꯑꯣꯐ ꯅꯤꯡꯊꯧ ꯀꯅꯥꯒꯤ ꯆꯤꯇ꯭ꯔ ꯕꯔꯆꯔꯤꯌꯥ ꯆꯤꯇ꯭ꯔ ꯕꯍꯥ ꯀꯣ ꯃꯅꯤꯄꯨꯔ
ꯑꯁꯤꯁꯨ ꯃꯥꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ dedicated warrior ꯑꯃꯅꯦꯕꯀꯣ ꯃꯥꯁꯦ ꯂꯥꯟꯗ ꯌꯥꯝ ꯊꯧꯅꯥ ꯐꯕ ꯑꯗꯨꯅꯤꯀꯣ warrior ꯔꯣꯝꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯀꯜꯂꯤꯗꯅꯀꯣ ꯊꯣꯏꯕꯤꯅ ꯈꯝꯕꯁꯦ ꯀꯟꯗꯣꯏꯅꯦꯕ ꯁꯃꯨ ꯈꯣꯡꯅꯦꯟꯅꯕꯗ ꯊꯣꯏꯕꯤꯅ ꯃꯥꯏ ꯃꯃꯪꯁꯤꯗ ꯊꯣꯏꯕꯤꯒꯤ ꯃꯥꯏ ꯃꯃꯪꯁꯤꯗ ꯀꯩꯅꯣꯁꯦ ꯂꯥꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯀꯩꯅꯣꯁꯦ ꯊꯣꯏꯕꯤꯒꯤ ꯃꯃꯪꯁꯤꯗ ꯀꯩꯅꯣꯁꯦ ꯂꯥꯛꯇꯣꯏꯅꯦꯕ ꯀꯔꯤ ꯂꯥꯏ ꯃꯃꯤꯡꯗꯣ ꯆꯤꯡ kari kaawꯔꯦꯅꯦ ꯂꯥꯏ ꯃꯃꯤꯡ ꯑꯃ ꯂꯩꯕꯅꯤ ꯃꯥꯏ ꯃꯃꯥ ꯁꯥꯔ ꯂꯥꯛꯇꯣꯏꯅꯦꯕ ꯃꯃꯥ ꯁꯥꯔꯒ ꯂꯥꯛꯑꯀꯥꯟꯗ ꯂꯥꯏꯁꯤꯅ ꯃꯃꯪꯁꯤꯗ ꯍꯥꯏꯔꯝꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯈꯝꯕꯁꯦ ꯋꯥꯔꯦ ꯈꯣꯠꯂꯦꯅꯀꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯊꯥꯡ ꯁꯨꯔꯤ ꯑꯅꯤ ꯄꯥꯏꯔꯒ ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯣꯛꯂꯛꯑꯒ ꯂꯥꯎꯗꯣꯏꯅꯦꯕ ꯈꯝꯕꯗ ꯀꯅꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯗꯣ ꯑꯁꯦꯡꯕꯒꯤꯗꯤ ꯃꯥꯏ ꯃꯄꯥ ꯆꯤꯛꯀꯨꯕꯁꯤꯅ ꯈꯝꯕꯁꯦ ꯁꯃꯨꯗ ꯀꯩꯅꯣ ꯇꯧꯔ ꯈꯣꯡꯌꯦꯠꯅꯔꯒ ꯆꯤꯡꯗꯣꯏꯅꯦꯕ ꯆꯤꯡꯕꯗꯤ ꯑꯗꯨ ꯃꯄꯥꯗꯨꯕꯨ ꯀꯤꯗꯣꯏꯅꯦꯕ ꯃꯄꯥꯗꯣ ꯀꯤꯔ ꯆꯠꯈꯤꯗꯣꯏꯅꯦꯕ ꯆꯦꯟꯈꯤꯗꯣꯏꯅꯦꯕ ꯃꯄꯥꯗꯣ ꯀꯤꯔ ꯆꯦꯟꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ warriorꯒꯤ ꯔꯣꯜ ꯑꯃꯁꯨ warriorꯒꯤ ꯀꯩꯅꯣꯒꯤꯗꯁꯨ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯛꯏꯁꯦꯀꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯀꯝꯄꯦꯔꯤꯖꯟ ꯇꯧꯕꯗ ꯑꯇꯣꯞꯄ ꯀꯔꯤ ꯌꯥꯎꯔꯤ ꯁꯤꯇꯥꯒꯁꯨ ꯀꯝꯄꯦꯌꯔ ꯇꯧꯏꯀꯣ ꯁꯤꯇꯥꯕꯨꯗꯤ ꯈꯪꯉꯝꯃꯅꯤ ꯁꯤꯇꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯁꯇꯤꯇꯤ ꯍꯥꯏꯗꯤ ꯄꯤꯌꯨꯔꯤꯇꯤ ꯀꯣ ꯑꯗꯨꯗꯩꯗ ꯁꯤꯇꯥꯁꯤꯗꯤ ꯈꯪꯅꯩ ꯍꯥꯏꯗꯤ ꯁꯤꯇꯥꯁꯤꯗꯤ ꯁꯇꯤ ꯑꯁꯦꯡꯕꯅꯤꯒ ꯍꯥꯏꯅꯩꯗꯅꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤ ꯂꯛꯇꯗꯤ ꯑꯁꯦꯡꯕꯁꯦ ꯃꯥꯅꯤ ꯀꯥꯏꯅ ꯗ꯭ꯔꯧꯄꯗꯤꯒꯤ ꯋꯥꯔꯤꯁꯦ ꯀꯩꯗꯧꯋꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯒꯤ ꯉꯁꯥꯏ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯁꯕꯤꯇ꯭ꯔꯤ ꯁꯩꯇꯕꯥꯟ ꯀꯣ ꯑꯗꯒꯤ ꯗꯃꯌꯟꯇꯤ ꯆꯤꯟꯇꯥꯗꯥꯒ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯍꯥꯚꯥꯔꯠꯇꯒꯤ ꯂꯣꯏ ꯂꯧꯊꯣꯔꯛꯄ ꯉꯥꯛꯇꯅꯦꯕꯀꯣ ꯗꯤꯁ ꯏꯁ ꯐ꯭ꯔꯣꯝ ꯃꯍꯥꯚꯥꯔꯠ ꯀꯣ ꯀꯔꯝ ꯀꯥꯟꯗ ꯂꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯕꯤꯇ꯭ꯔꯤ ꯗꯃꯌꯟꯇꯤ ꯆꯤꯟꯇꯥꯗꯥꯒ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯨꯙꯤꯁꯇꯤꯔꯗ ꯂꯤꯕ ꯋꯥꯔꯤ ꯉꯥꯛꯇꯅꯦꯕ ꯁꯤꯁꯦ ꯌꯨꯙꯤꯁꯇꯤꯔꯗ ꯃꯨꯅꯤ ꯔꯤꯁꯤ ꯃꯌꯥꯝꯅ ꯂꯤꯕ ꯋꯥꯔꯤ ꯉꯥꯛꯇꯅꯦꯕꯀꯣ ꯁꯥꯕꯤꯇ꯭ꯔꯤ ꯗꯃꯌꯟꯇꯤ ꯆꯤꯟꯇꯥꯗꯥꯁꯦ ꯃꯨꯅꯤ ꯔꯤꯁꯤ ꯃꯌꯥꯝꯁꯤꯅ ꯀꯔꯤꯒꯤ ꯃꯔꯝꯒꯤ ꯂꯤꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯁꯥꯕꯤꯇ꯭ꯔꯤ ꯗꯃꯌꯟꯇꯤ ꯃꯣꯏ ꯀꯥꯡꯕꯨꯁꯤ ꯂꯤꯔꯤꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯗ꯭ꯔꯧꯄꯗꯤꯁꯦ ꯎꯕ ꯃꯇꯝꯁꯤꯗ ꯀꯩꯅꯣ ꯌꯨꯙꯤꯁꯇꯤꯔꯁꯤ ꯉꯛꯈ꯭ꯔꯦꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝ ꯐꯠꯇꯕ ꯖꯥꯠꯅꯤꯗ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯌꯨꯙꯤꯁꯇꯤꯔ ꯍꯣꯏ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯉꯥꯁꯤꯅ ꯆꯧꯕꯣ ꯁꯥꯟꯅꯕꯗ ꯗ꯭ꯔꯧꯄꯗꯤꯁꯦ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯊꯥꯗꯣꯛꯈ꯭ꯔꯦꯗꯅꯀꯣ ꯄꯣꯠꯁꯛꯀꯤ ꯇꯥꯏꯞꯇ ꯑꯗꯨꯗ ꯗ꯭ꯔꯧꯄꯗꯤꯅ ꯀꯣꯏꯁꯟ ꯍꯪꯉꯛꯏꯗꯅ ꯗ꯭ꯔꯧꯄꯗꯤꯅ ꯍꯥꯏꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯏꯗꯤ ꯃꯣꯏꯗꯣ ꯃꯤꯅꯥꯏ ꯑꯣꯏꯔꯕꯅꯦꯕꯀꯣ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯉꯥꯗꯣ ꯃꯤꯅꯥꯏ ꯑꯣꯏꯔꯕꯅꯤ ꯃꯤꯅꯥꯏꯒꯤꯗꯤ ꯃꯔꯜ ꯂꯩꯇꯦꯕ ꯃꯤꯅꯥꯏꯒꯤ ꯃꯔꯜ ꯂꯩꯇꯕ ꯃꯤꯅꯥꯏꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯀꯩꯁꯨ ꯃꯥꯒꯤ ꯃꯔꯜꯅꯦ ꯍꯥꯏꯕ ꯌꯥꯔꯔꯣꯏꯕꯀꯣ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯃꯔꯜꯅꯦ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯑꯗꯨꯗꯨꯅ ꯃꯔꯜ ꯂꯩꯇ꯭ꯔꯕ ꯃꯤꯅꯥꯏ ꯑꯣꯏꯔꯕ ꯍꯥꯏꯗꯤ ꯃꯤꯅꯥꯏ ꯍꯥꯏꯕꯁꯦ ꯃꯇꯝꯗꯨꯗ ꯍꯥꯏꯅꯔꯤꯁꯦ ꯕꯔꯅ ꯁꯤꯁꯇꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯃꯇꯝꯗꯨꯒꯤ ꯕꯦꯗꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅꯥꯏ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯀꯔꯤꯝ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒꯤ ꯃꯔꯜ ꯃꯊꯨꯝ ꯀꯔꯤꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯗ꯭ꯔꯧꯄꯗꯤꯁꯤꯁꯨ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯔꯜ ꯃꯊꯨꯝ ꯅꯠꯇꯦꯕ ꯑꯗꯨꯅ ꯆꯧꯕꯣ ꯊꯥꯕ ꯃꯇꯝꯗ ꯃꯥꯏ ꯅꯨꯄꯤ ꯊꯥꯔꯛꯏꯗꯣ ꯑꯗꯨ ꯌꯥꯗꯦ ꯁꯤꯅꯦꯕ ꯗ꯭ꯔꯧꯄꯗꯤꯅ ꯍꯥꯏꯁꯦ ꯗ꯭ꯔꯧꯄꯗꯤꯅ ꯀꯣꯏꯁꯟ ꯇꯧꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯗ꯭ꯔꯧꯄꯗꯤꯅ ꯑꯗꯨꯃꯥꯏꯅ ꯀꯣꯏꯁꯟꯒ ꯇꯧꯕ ꯉꯝꯕ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯁꯦꯜꯐ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕꯗꯣ ꯊꯃꯣꯏ ꯌꯥꯝ ꯀꯟꯕꯗꯣ ꯑꯗꯨꯒꯤ ꯊꯃꯣꯏ ꯌꯥꯝ ꯀꯟꯕꯗꯣ ꯀꯔꯤ ꯃꯔꯝꯒꯤ ꯀꯜꯂꯤꯅꯣꯅ ꯌꯨꯙꯤꯁꯇꯤꯔꯅ ꯃꯨꯅꯤ ꯔꯤꯁꯤꯁꯤꯡꯗ ꯍꯪꯕꯅꯦꯕ ꯑꯗꯣ ꯃꯥꯃꯨꯛ ꯀꯟꯕ ꯊꯃꯣꯏꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯩꯔꯤꯕ꯭ꯔꯥꯅ ꯍꯪꯕ ꯃꯇꯝꯁꯤꯗ ꯃꯍꯥꯚꯥꯔꯠꯇ ꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯃꯨꯅꯤ ꯔꯤꯁꯤꯁꯤꯡꯅ ꯁꯥꯕꯤꯇ꯭ꯔꯤꯒꯤ ꯗꯃꯌꯟꯇꯤꯒꯤ ꯆꯤꯟꯇꯥꯗꯥꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯂꯣꯏ ꯂꯤꯔꯛꯄꯅꯦꯕ ꯑꯗꯨꯒꯤ ꯁꯤꯅ ꯃꯍꯥꯚꯥꯔꯠꯀꯤ ꯀꯩꯅꯣꯒꯤ ꯔꯥꯃꯥꯌꯟꯒꯤ ꯑꯣꯏꯔꯦꯗꯅꯀꯣ ꯁꯤꯅ ꯔꯥꯃꯥꯌꯟ ꯑꯗꯨꯒ ꯗ꯭ꯔꯧꯄꯗꯤꯁꯤꯕꯨꯗꯤ ꯃꯍꯥꯚꯥꯔꯠꯀꯤ ꯂꯩꯔꯦꯗꯅ ꯑꯗꯣ ꯃꯥꯅ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯛꯏꯁꯦ ꯍꯣꯔꯦꯟ ꯂꯥꯁꯇ ꯏꯄꯤꯛꯀ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯛꯏꯅꯤ ꯍꯥꯏꯕꯗꯨꯃ ꯇꯥꯗꯣꯏꯅꯤꯀꯣ ꯍꯥꯏꯕꯗꯤ ꯃꯍꯥꯀꯕ꯭ꯌꯒ ꯏꯄꯤꯛ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯃꯍꯥꯀꯕ꯭ꯌꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯏꯄꯤꯛ ꯄꯣꯏꯝ ꯍꯥꯏꯕꯅꯦꯕꯀꯣ
epic point ga changdamnari je adu hayeng horen last tarakadini ko sigaisini the thoibigi character atopa khara su leiri like akhangan ba character sisu magi yamna phajaba character man kano akhangan ba sisu thoibi se character yamna chen manu pi ni ko thoibi akhangan ba sida su haibani ko sigi paragraph sida loina haibani akhangan ba su akhangan ba si karam kanda thengna ge hara kanda mana chaning khombi adi khoi kano do mana lo kabo da loi sapa matamda kabo gi tumurak paning those sigi adi macha nu piro mase mana machan no ama oibni ko chaning khombi sandrik chaning khombi masi jina lakna doine mas ko lakna base ngasai ai ha bado ching da kar ga sing chalan doini ko magi phajaba adi wa athi bo wa me am ta doini ko sandrik chaning khombi guys sandrik chaning khombi gi athi bo wa ko sigi wa me am ta doini ta ru khang doini ko kamai khara pallaba da ko adi ek kano ching da karaga kano sing chalaluraga lauda lauri halhaluraga sing da ching da kaba ching da sing chalaluraga pata mu thada doini pata long kholan doini adegi amu sigi tumura pani thausina phi san doini ba phi san basida kadoga har kanda thoibi gi phi je mana kano na sapthat doini ko chaning khomida sapthattoina phi saba tana doine phi saba tana basida mana kalaktana thoibi gi phi sapthattoine adudaida thoibi gi phi se amu ishorna ga ma menbi gi ba apot poda menbi gi ba ga yawe ko wari sida and kanoga se edi kang ga sana doine ba sida su edi chaning khombi ne thoibi ne moi kang sana doine kang sida su thoibi ne ngam doine ko ngam ba budi last da adu chaning khombi na phatta loksin sina ngam na ba honar toine adegi sida su haijing kharai pu matam da su kadawe magi akhangan base haijing kharai pu matam da su idi haijing kharai magi da man haijing kharai pu matam sida nong ban sina haijing kharai pu ra lak pa matam sida ma je na re ha lo sala lei duine lo la lei duine adu duga magi achan ba manai senu se asigi achan ita hai tare ko mai manai din te or achan ita mai mata senu sida loina thabak pumba tawhan duine aduna haijing kharai pu ba matam hai tare koi si haijing hai je haijing pot pu bu do duine haijing kharai pu ba matam da su maza akhangan bin bi ma oi ne adagi samu khoyen na ba matam da su kadawe khambado soe sokpado magi mayum da pora kanda kadore layeng duine khambane senu ne adagi charai rong mane moi myam tawraga layeng duine khambase phana ba ko adu da su akhangan bin ne ma ona oi ko ni samu khoyen na sida pan ba duni ko ina khatang ire ise khoyen na okay adagi mase pukchel su yam thotle me adi si sathi bana ta ullaga su pukchel thot pa de utte dana ko thot laba pukchel ju pa le ma karam kana mase thot laba pukchel pa le se karam kana u ga ra kana ko gi khori gai thel da yan hana khamnu je ga thengna ba da khamnu je ko gi sing yam yo la ga le ram ne singja puna mak se mana lei doine thoibi na loina mak lei doine adu duga ita sana si hayaga ita sana sa habis ming haro da hayya da be ming nai da bi na kau gi do adu gi tangkak tu gi ne ko hadi khori kai thel da hus ke hariba kan husina khamnu sina sing yo le ram da mana loi lesson bi daga mata sana na ba tawrak toini ko adu su mai pukchel thot pa do hadi khamnu ga thengna ba khamnu ga yan hana thengna ba ko thengna ba sida su ma se pukchen phabi pukchen tapi ingbi adu me an ni ma on da u is ko achum ba da ki da bahara ga di ngasai gi do ayang lai ma hai bani ko ngasai gi do ayang lai ma sina thobi gi mang da la kan na kham ba se smaina
samu khonyenare na hairam doineba adudida sori para khambase kana khambada kana na adumai tawrino haina laktoineba ko samu khonyenabada ko adi thauna phaba haise thauna phaba achumba tawba achumba pamba haitare ko achumba kidaba achumbada kidaba haitare achumba gi hairagadi mapabo kide lorewa adu asisima lere ko thauna phaba ade pairaki loksing lere ko pairaki loksing lere adi ngasai kanoda mana loi karakpada kano toidana phata loksing tawraga nongmade lithore idana ko pairaki loksing adagi mapa adagi kanodagi su tawai ba khotpa adugu mayam da su maze haisingna mapa ga su wari sana ko pairaki loksing yam le adagi khambga ihana na thingna matam da su khambada lakna bagi pairaki loksing yam le lore wa pairaki loksing leiba sidasu example khara pirise mapabu singkhu ga wari sana ba senu ga ngangna ba khambga thingna ba nombang na thingna ba si mayam jikse ma pairaki loksing ni sina na haye ko sagol thawbado yanabagi damak tama ngangnabase si yes yanabagi sagol ena ma haibne adula kanoda paragraph da ko adagi indri lakshin mingam bisune mase indri yam phajana lakshin mangam ko masagi wakanje phajana nena tana wakan khan mangam ni pms oibo ko indri lakshin mangam ko kari da lakshin mangam ni mase indri koigi kabo da loi chatpa matamda awaba mayamno awaba wa sasano ko masumlangi ni khallaga wari ni adudasu ko si panbagi ne ko adagi haidi phi saraga phi mapana pamjariba phi dubo kaida kanada pi khambada pi thoine ba ko adagi sandrik chaning khombina mazilla rabauda maza why haibo haigidramne ko adagi next paragraph tawrase hojiki paragraph to loigre ko paragraph ani kada ngairamai asobo paragraph aikhoina alankar shastra si paragraph se aikhoina alankar shastra aduk khangdrabasu angang oringai digi tamlai natraga tari Mahabharat amasung Ramayana asi Hindugi maming chatlaba mahakavya anini aduga Kalidas Barbie amasung aise paragraph ama paado wala mamane thoibigi matangi do ai hujik to loina ma explain to thokraba male sige akhangan bagi wari se thoibigi wari se sida paragraph ama wala ore ko adu do parake ko sidabudi ai loi explain to greba hujiki wari de yawse ai para age ko akhangan ba asi thoibigi lamchet ki thoidokpa amani ko akhangan bagi wari me ama sida ai sikta haijagi me am do ko sida loi haira ani akhangan ba asi thoibigi lamchet ki thoidokpa amani akhangan ba leitrabadi sandrik chaning khombi ahanba athiba wahayu he taba maktada sembi loi thabagi afaraba phattaraba phal ama hayamna hana ko phal ama yamna hana khanglamgani haijing kharai pungai samu khonget ngai akhangan ba ase leiramdrabadi khamba thoibigi lila asi atopa mong da taramgadabadi taibang pambada satini hairiba nupi punamaki asumna akhangan bigun asi leiba ngaktani aduga mathakta haikriba thamoigi hanba leitraba thauna amasung pangalga loinana aikhoigi nayika asi oithoktaba thotlaba pukchel su lei khori kaithen nakta ahanba mingai dabi mataga unaba wa khallu manaina koiduna leikonda harau kumai tawriba ningthaugi masana motlabi warabi tolabi khamnu kauduna thauja wahi manga tarada ngangba atangbadi nungsi haibege tasengwa khudamdi mazai bemagi thodok ayambada uba phangi thoibigi athoiba lamchat amadi thauna phabada
achumba thabak amatada mahaki akiba amata leite pairaki loksing leibadasu thobigumba mi tangi mapabu chimkhubaga ngangnaba manaw senuba ngangnaba nayaki khambaga thengnaba khudingda mahaki pairak singbagi khudam uba ngammi natrabadi kumbida angau panbagi dolai thengnabada angau panbagi dolai haisi kaino ngasai kaino duni ko kari nongban ga thengnabada ni ko kai ki haiduna chelaga saktam sawon thengnabada matamda kadaidano khanghaudana kaborai horakadawr to pairaki loksing jida kaborai horakpasi so ama chingni ko taujing hairang charaga kari gi phajagadabano ko langoi sagol tolagabu karabda kaborai phagadabano punamak nongyai masum langini kari gi saitya wasak ngaknaba itai nongban karomana to itai nongban kawudasu mana kari ngasai gi pairaki loksing duna nebo ko khangle punamak pamuba masum langini nongyai marane aita yaunabani khamba manak yauragadi yanabagi sagol haiba maram asimaknan ko indri laksin mangamba amasung thoibigi athoiba lamchat amani awafam taringe kaborai da leringe da awaba ichang thona mairong yaba ngamba nungai da punamak namsinduna pamubugi chare pijet langba mahakumbi nupi kharatana ngambani sandrik chaning khombina lakcha khudum chanba wa ngangbada maithong laksiliba thubida mapa tamurakpa hangbada khumlakpa pakhum tabada kanana ngaktaba ngamgani asumna indri khudum chanbagi awaba thobigumba atangba nupi kharatana ngangba ngambani asina chingba gun punamak asi tabada moirang thobi maitegi thamoi khudingbu khudum chanba ngambani khamba thobigi wari taningba ngasai si hausi aina haigiba mayamsigi sujikta loina akhang kanba thamogi mapanga yamna kanba thotlaba pukchel thongna phaba ko aduguma mayamsingse ai hujikta loinama sidaisita su aina iraga explain tawgre ko thobigi character ngataneba हारिबा थोबीगे कैरेक्टर सिंगसे सोनाकन महाभारत की सावित्री दमयंती चिंतादा दगे सीता रामायण की सीता द्रौपदी महाभारत की को मोय मैम सिका सु कंपैरिजन लोइना तौबो मतमदा लोइना अमा त थोबी सिदा वाट प लेतीबो को अदुदनि माना से हाइनिंग इसे को अदुगी पैराग्राफ तो लोइगरे मथंगी पैराग्राफ से मुला से को आइखोइना अलंकार शास्त्र अदु खंगद्रबसु अंगांग ओरिंगेदिगी तमलई नत्रगा तारई महाभारत अमसुंग रामायण असि हिंदू की ममिंग चलबा महाकाव्य अनिनी अदुगा कालिदास भारत बारबी अमसुंग मदन को मगन है सॉरी मगन न चिंगबा कवि न लेंगबा काव्य सिंगी महाकाव्य नि हाइना खंगनरी को मसी संस्कृति अलंकार शास्त्र की मतुमिना ओइबा महाकाव्य नि इंग्राजीना अनि असिबु इपिक हाइना खंगनै इपिक हाइबा मिंथोल असिगा महाकाव्य हाइबा असिगा कया यामना चानरेबगे हाइबा अइखोइ खंगदे मिंदा असिदा महाकाव्य अनि असि हराउरिगद्रा नत्रगा साउरिगद्रा अदुगा अरेंगबा बेदवास अमसुंग बाल्मीकि के पुनिंगदना करम तौरी दगे खंगदे अइखोइगी पंडित अयामसु महाभारत रामायण कौनिंगदे मरमदी अनि असिना मफम अयामदा अलंकार शास्त्र की नियम थुगाय अदुगा महाकाव्य हारिबसी मगुन खरा हंथई अदि इतिहास पुराण धर्म शास्त्र तिनबा महाकाव्यनी समालोचक वाही अमत ओइन कुमार संभव को किरतर्जुनिया असिबु महाकाव्यनी हाइना यानरी तौइगुमसुंग अइखोइना अलंकार शास्त्र की वा इलौलौदना हाइनिंगी मखोइ असिना रामायण महाभारत के महाकाव्य ओइबगी बाप का मानदे नत्रगा कांगलुप अमतगी महाकाव्य गे नत्ते करीमु हाइगनी अमबु महाकाव्य हाइरबदी अतोप अमबु महाकाव्य हाइनिंगदबा यावी तौइगुमसुंग मदु ओइरबसु अनिसिदसु मतिक चाना काव्य रास काक्ता यावी वाल्मीकि अमसुंग कृष्णदर्पया नसलेसा हारिसे कनोनिको व्यास देव मुनि तोनिको व्यास देव मुनि से कुचु जे कितंग मुदब तायबदो मी अमुबजे खोइना कृष्ण कुचुनि हाइद्रो अदो कृष्ण हाइजे सिदा मी मुनि हाइनेको द्वैपायन हाइबदी कैनो आइलैंड द पोकपा हाइबनिको द्वैपायन हाइसे अदो व्यास मुनि देव से कोइगी आइलैंड द पोकतुइनेबा को आइलैंड अमदा पोकतुइनेबा सिजे कैनो अतोम्बीगी
ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯅꯨꯄꯤ ꯑꯃꯅ ꯄꯣꯛꯄꯅꯤꯀꯣ ꯅꯨꯄꯤ ꯑꯃꯅ ꯃꯨꯅꯤ ꯔꯤꯁꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯒ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ ꯀꯩꯅꯣꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯚꯤꯁꯃꯒꯤ ꯃꯍꯥꯚꯥꯔꯠꯇ ꯚꯤꯁꯃꯗꯣ ꯑꯗꯨꯗꯣ ꯃꯥꯏ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯣꯏꯗꯣꯏꯅꯦꯕ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯒ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯅ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯚꯤꯁꯃꯒꯤ ꯃꯄꯥꯁꯤꯗ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛꯀꯤ ꯕ꯭ꯌꯥꯁ ꯃꯨꯅꯤꯗꯦꯕꯁꯦ ꯄꯣꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯕ꯭ꯌꯥꯁ ꯃꯨꯅꯤꯗꯦꯕꯁꯦ ꯀꯣ ꯃꯃꯤꯡꯗꯣ ꯂꯣꯏ ꯀꯥꯎꯔꯦ ꯃꯍꯥꯚꯥꯔꯠ ꯇꯥꯔꯤꯉꯩꯗꯗꯤ ꯌꯥꯝ ꯅꯤꯡꯁꯤꯡꯉꯝꯕꯅꯦ ꯕꯠ ꯃꯤ ꯃꯃꯤꯡꯁꯤꯡꯗꯣ ꯂꯣꯏ ꯀꯥꯎꯔꯦ ꯑꯣꯀꯦ ꯀ꯭ꯔꯤꯁꯅ ꯗꯥꯏꯄꯌꯥ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯕ꯭ꯌꯥꯁ ꯗꯦꯕ ꯃꯨꯅꯤꯁꯨ ꯑꯣꯏꯗꯣꯏꯅꯤꯀꯣ ꯌꯥꯔꯦ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯑꯇꯣꯞꯄ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯝꯕꯁꯨ ꯈꯪꯗꯦ ꯇꯧꯏꯒꯨꯝꯕꯁꯨ ꯃꯈꯣꯏꯅ ꯈꯪꯗꯗꯅꯕꯨ ꯑꯣꯏꯔꯕꯁꯨ ꯃꯅꯨꯡꯗ ꯀ꯭ꯌꯥꯕ꯭ꯌꯔꯥꯖ ꯉꯥꯛꯇ ꯆꯪꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯌꯦꯡꯕ ꯃꯈꯩꯗꯤ ꯎꯔꯦ ꯑꯗꯨꯅꯗꯤ ꯃꯈꯣꯏ ꯑꯁꯤ ꯃꯍꯥꯀ꯭ꯌꯥꯕ꯭ꯌ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦ ꯁꯥꯍꯦꯕꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯏꯕ ꯁꯩꯔꯦꯡ ꯍꯥꯏꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯄꯦꯟꯕ ꯉꯝꯗꯦ ꯃꯁꯤ ꯇꯣꯛꯇꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯝꯕ ꯊꯣꯏꯕꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯀꯔꯤꯅꯤ ꯍꯥꯏꯁꯤꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯏꯕ ꯂꯥꯏꯔꯤꯛ ꯊꯣꯛꯂꯤꯕ ꯑꯁꯤ ꯑꯌꯥꯝꯕꯅ ꯀ꯭ꯌꯥꯕ꯭ꯌꯒꯤ ꯊꯥꯛꯇ ꯊꯝꯅꯔꯤ ꯃꯁꯤ ꯃꯍꯥꯀ꯭ꯌꯥꯕ꯭ꯌꯒꯤ ꯊꯥꯛ ꯌꯧꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯌꯦꯡꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯤꯉꯩꯗ ꯃꯁꯤꯕꯨ ꯆꯨꯝꯅꯒꯤ ꯀꯥꯕ꯭ꯌ ꯅꯠꯇ꯭ꯔꯒ ꯋꯥꯔꯤ ꯑꯃꯅꯤ ꯍꯥꯏꯌꯨ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯣꯖꯥ ꯀꯅꯥꯅ ꯃꯈꯨꯠꯇ ꯄꯦꯅꯥ ꯌꯟꯇ꯭ꯔ ꯄꯥꯏꯗꯨꯅ ꯀꯔꯤ ꯑꯥꯁꯟ ꯍꯥꯏꯒꯗꯕꯅꯣ ꯐꯝꯕꯥꯛ ꯊꯛꯇꯨꯗ ꯍꯦꯛ ꯀꯥꯗꯨꯅ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯚꯥꯕꯣꯛ ꯑꯃꯁꯨꯡ ꯃꯔꯛꯇ ꯅꯤꯡꯊꯤꯕ ꯈꯨꯠꯍꯠꯀ ꯂꯣꯏꯅꯅ ꯁꯛꯂꯕ ꯃꯇꯝꯗꯨꯗꯗꯤ ꯃꯁꯤ ꯃꯍꯥꯀ꯭ꯌꯥꯕ꯭ꯌꯒꯤ ꯃꯇꯣꯜ ꯇꯣꯂꯦꯟ ꯌꯧꯅ ꯍꯦꯛꯇ ꯀꯥꯈꯠꯈꯤ ꯀꯣ ꯁꯤꯐꯧ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯁꯦ ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯇꯧꯒꯦꯀꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯐꯦꯠ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯁꯦ ꯍꯌꯦꯡꯗꯣ ꯀꯣꯏꯁꯟꯁꯨ ꯅꯩꯅꯁꯦ ꯁꯤꯒꯤ ꯂꯣꯏꯍꯧꯗꯕ ꯃꯆꯦꯠꯁꯨ ꯂꯣꯏꯁꯤꯟꯁꯦꯀꯣ ꯑꯍꯥꯟꯕꯗ ꯃꯥꯅ ꯁꯤꯗꯩꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯗ ꯄꯜꯂꯤꯕ ꯃꯤ ꯃꯃꯤꯡꯁꯤꯡꯗꯣ ꯁꯪꯁꯀ꯭ꯔꯤꯠꯀꯤ ꯃꯍꯥꯀꯥꯕ꯭ꯌ ꯏꯕ ꯃꯃꯤꯡ ꯉꯥꯛꯇꯅꯦꯕꯀꯣ ꯁꯪꯁꯀ꯭ꯔꯤꯠ ꯃꯔꯣꯟꯗ ꯏꯕ ꯈꯨꯗꯝ ꯑꯣꯏꯅ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯃꯍꯥꯚꯥꯔꯠ ꯑꯃꯁꯨꯡ ꯔꯥꯃꯥꯌꯟꯁꯦ ꯀꯅꯥꯅ ꯏ ꯃꯍꯥꯚꯥꯔꯠꯁꯦ ꯀꯅꯥꯅ ꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯚꯥꯔꯠꯁꯦ ꯀꯅꯥꯅ ꯏ ꯕꯦꯗ ꯑꯩꯈꯣꯏ ꯃꯃꯤꯡ ꯑꯇꯣꯞꯄꯗ ꯀ꯭ꯔꯤꯁꯅ ꯗꯕꯥꯏ ꯄꯌꯥꯅ ꯀꯧꯋꯦꯕ ꯍꯥꯏꯕꯗꯤ ꯀ꯭ꯔꯤꯁꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯍꯥꯚꯥꯔꯠ ꯀꯩꯅꯣꯗꯤ ꯔꯥꯃꯥꯌꯟꯗꯤ ꯀꯅꯥꯅ ꯏ ꯕꯥꯜꯃꯤꯀꯤꯅ ꯀꯣ ꯕꯥꯜꯃꯤꯀꯤꯅ मोइसे महाकाव्य ngantane this both of these are महाकाव्य हाइदि कइनो महादि अचौबा काव्य हारगना poem अचौबा हाइबने महाकाव्य से अखोइगी epic poem हारगसु खंगनेबको epic poem हाइबदि poem याम चावबा poem को अयामना heroic ओइबा हाइबदि अखोइगी heroic ओइबा tale ngata तोय वारी दा अखोइगी hero गी वारी ngata ओइना तोय याम सांगे big and lengthy ko aduga kaidoge hara kanda atopa manasu adudaida pallido koigi kari palle haba kalidasa palli ko kalidas ko adagi barabi na amasu palli maga na amasu palli ko sise loinamak sanskrit ki kadoba sanskrit ki writer ngatane sanskrit writer ngatane mana palli singdo kalidasu magi kanoda adi kano khara irami haibadi magi epic poem hai tare mahakavya
मासु महाकाव्य मैम इरमी कालिदास ने इरम महाकाव्य खरदी रघुरंशी रघुबंशी को बंसा सॉरी रघुबंसा दुगा कनोसु इरमी मासे कुमारा सम बाबा अदुदा लोय पनबनी को कुमारा संबाबा अदुदा लोय पनबनी अदगी बरबी गिसु मागी कनोमे इरमी किरा tarjunian ko magagisu magi kanosu leirami haidi si su pa la bada hariba poching se mahakabya sing ngatane mahakabya haidi kanogum ngatane koigi महाभारत रामायण नगातने बट तवदबु महाभारत रामायण से याम थिं चावे मोइदि खोइ मयामना सिदसु मानसु कनोसिना चावना अजिगी अयिब चावना हाइबने कुमारा संभवा हाइबमा किरा तर्जुनिया हाइबा अनिसिदि बाइसे मयामना यानरे महाकाव्यानि से यानरे बट महाभारत रामायण से सिजे तसिंग तसिना मासे महाकाव्यारा नत्रगा हिस्टोरिकल ओइबा बुकला को अदुरा हाइबदि चपचाना खोइसु खांगबा ngamdeno सिगी कविजना सो हाइबने इपिक हाइबसिना करिनो इपिक हाइबसे इंग्लिश के तामने दुना इपिक हाइबसिना करिनो हाइबसु मा चपचाना खांगबा ngamdabgi वा खरसु फोंदोकपने खंबे अदो माजे तसेना महापुर सिजे महापुराण ने मले महापुराण इज कइनो महा महापुराण ला ना हम मतमदा महापुराण ने कइनो पॉलिटिकल और हिस्टोरिकल writing the historical happening ko puran hai mahapuran la na hangwa matam da no hai no mahapuran na te ko se mahapuran din na te kai no mahapuran na te hai se ramayan mahabharat se history ki lyric te na te kai no di mangonda koi ki kai hai ni poem gu mayam ya it had a lot of kavya yam ya Kabyaras. Poem yam yawanina masigi story se Mahabharata Ramayana have story se kainora su haiba yadabini. Aidi Mahapurana have su haiba yadabini. Ko gyan tarani ko aduduga kainora have su aidi Mahakavyara have su Mahakavya di akoina si Kumara Sambhava Kirtarjuna se Mahakavya ne haigre महाकाव्य सिंह मनुंग चनग्रे अदुदगी सिजना एक लम तरा तरा में सांगने अदु लेंगवा सिंग तारगदी अनिमक से महाकाव्य ने हाइबा तबद यानिंग दब सुमी जो थोलकने ए कुमारा संभावा अदगी किरातर्जुना सिसे महाकाव्य ने हाइ तारदी महाभारत रामायण जी अतोपा मामिंग अम थोन ताबनी कान हाइरकने मी खरन यानिंग दब सु फावरिबो उसिगे अयिब सिने सुको अदुदनी को अदुगा खंबा थोबिगे वारी दना हेंग नैनरे को खंबा थोबिगे वारी सिदि कनो कना कंपटीशन तौरगा कई हाइनी मासे महाकाव्य ग चांगदमनबगे हाबदो अदुगी मतांगसु ममांगदसु याम चांगदाने को महाभारत रामायण की कैरेक्टर में याम दुगा लोय चांगदमनबगे अदु म्याम दुदो लोय फाजनदौनी को लाइक अय जाबदो थोबिगे चांगदमनबगे सिदा लेरे अदगी खोइरेंता खंबा खमनु इबदौ थांजिंग अदे फाइरोय जाम्बा नोंबान खंबा करी चांगदमनबा थोंगलेनगा नोंथोनगा को अदगे रा कोई कनोगा खमनु करिगा चांदनबा अदु म्याम जिंगदो लोइना म खंजलक्तोयनी को अदुगा लास्ट सिदेदा खंबा थोबी वारी एस अ होल असिगा चांगदमनबा म्याम पिरकनी हयेंग तौरसिको अदुना खंबा थोबीगी वारी जिगा नसाइगी कनोसिगा अतोतोपा कब लाइरिक सिंग कव्य सिंग महाकाव्य सिंग चांदन नरकनी को अदु म्याम जिंगदो हयेंग येंगसी अदुगा हयेंदी क्वेश्चन आंसर नैनासी को क्वेश्चन आंसर करम क्वेश्चन दने हेन साना तो इना सु नैनासी हयेंगी अदुगा यानी सिदगी क्वेश्चन याम हंगबगे खरा दि कोइ हल्ले को अदो क्वेश्चन दो आंसर दो लोय खोंगम नि होरे आय क्वेश्चन दो आय प्रिंट टाइप तौरके अदुगा टाइप तौरके सिदा पिरके अदुगा सिगी नोट्स जो दम आय कनोदा दम थागलके ऑनलाइन दा दम थागलके को Sige, this is the solution. Thank you so much. Thank you, Lang. So we went.